ꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯕꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯆꯥꯡꯖꯧ ꯇꯔꯥꯒ ꯂꯣꯟꯅꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯁꯦꯠꯇꯤꯡ ꯑꯝꯇꯪ ꯇꯧꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯑꯝꯇꯪ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯂꯦꯗ ꯌꯦꯡꯕꯤꯔꯒꯁꯨ ꯀꯃꯦꯟꯠ ꯇꯧꯕꯤꯔꯛꯎ ꯃꯐꯝꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯌꯥꯝꯅ ꯇꯥꯕꯤ ꯍꯥꯏꯅ ꯀꯃꯦꯟꯠꯇ ꯇꯧꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯖꯕ ꯁꯥꯇꯔꯗꯦ ꯂꯥꯏꯚ ꯁꯣꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯏꯃꯥꯅ ꯊꯤꯒꯠꯄꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯌꯦꯡꯉꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯉꯁꯤꯁꯤ ꯑꯁꯨꯝ ꯑꯍꯟꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯅ ꯄꯨꯂꯞ ꯑꯃꯨꯛ ꯊꯝꯕ ꯑꯗꯨꯒ ꯅꯍꯥꯔꯣꯜ ꯑꯏꯕꯤ ꯀꯕꯤꯁꯤꯡ ꯑꯗꯨꯒ ꯁꯤꯡꯅ ꯏꯕꯁꯤꯡꯅ ꯃꯊꯪ ꯅꯥꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯤꯟꯖꯒꯦꯅ ꯑꯩꯅ ꯁꯨꯝ ꯊꯤꯒꯠꯆꯔꯛꯄꯗ ꯂꯥꯁ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯒꯤ ꯑꯗꯨꯗ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯒꯤꯐ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯍꯥꯛꯅ ꯏꯕ ꯂꯥꯏꯔꯤꯛ 6 ꯑꯃꯁꯨ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔꯀꯥꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯅ ꯄꯤꯔꯛꯄꯗ ꯑꯩꯅ ꯉꯁꯤꯁꯤ ꯄꯥꯖꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯕꯁꯤ ꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ 1 Day Birth Centenary Seminar on Life and Work of Kumari Takhelamam Thoibi Devi Monday 29 November sida Jawaharlal Nehru Manipur Dance Academy Auditorium sida seminar achauba seminar ni masi ojagi da magi chama suba mapok ka mari leinana pangthokpa seminar numina nomaijing ni November gi tang kunmapan lisingani kunmathoi se masida phongkiba punamak compile tawraga yamna maong tana khomjillakanda oja thoibigi magi punsi amasung thabaksing che singse mathang manau naina binding tawraganda gift oina bibirai masi ai mayamda amtang utjage masigi manungda yamna important oiba sida ojagi photo su yaure leire masida yam important oiba aikoina Manipuri sahitya nainaba kanda khangdaba yadraba khwaidagi maru oibi aibi ahumgi manungda ama oiribi Kumari Takhelamam Thoibi Devi gi punchi amasung thabak singse loina mathang manau naina ahanba maktada aina ahanba session sida lanthuk pirakpa mamal yamlaba akogi topic singse ai ahanbada miyamgi mafamda sum wari san ai khanganjage ahanbada Hikrujam Shamsundor Singana handok loi ama oina Kumari Takhelamam Thoibi Devi masida su yam important oikre ojana handok piramiba atopa londagi aikoida handokpa aikoigi lon Manipuri sida handokpa aduga Dr. Naurem Vidyasagar Singhana Sairengbi ama oina Kumari Takhelamam Thoibi Devi Saireng ibi ama oina aduga Dr. Koijam Chantibala Devi na Saireng ibi ama oina Kumari magi su Saireng ibi ama oina ni topic ti manai khuthadi mai magi style ni aduna Saireng ibi ama oina Kumari Takhelamam Thoibi Devi ngase ena pajagadoriba miyang famda mapung oina sandok jagadoriba se Dr. Koijam Chantibala Devi Professor Manipur University oiba male ai subject to correction masi kitang mahakse kanoni Saireng ibi ama oina Kumari Takhelamam Thoibi gi
ꯃꯔꯝꯗ ꯏꯕꯁꯤ ꯑꯩ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯦ ꯑꯅꯤꯁꯨꯕ ꯁꯦꯁꯟꯗꯅ ꯗꯥꯛꯇꯔ ꯀꯦ ꯃꯦꯝꯇꯣꯟ ꯗꯦꯕꯤꯅ ꯎꯄꯟꯌꯥꯁꯀꯥꯔ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯍꯥꯏꯕꯁꯤ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯊꯤꯡꯅꯥꯝ ꯖयश्री ꯗꯦꯕꯤꯅ ꯋꯥꯔꯤ ꯃꯆꯥ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯅꯨꯡꯊꯤꯜꯒꯤ ꯁꯦꯛꯁꯟꯁꯤꯗ ꯗꯥꯛꯇꯔ ꯋꯥꯏꯈꯣꯝ ꯔꯣꯃꯦꯁ ꯋꯥꯔꯦꯡ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯑꯁꯨꯝꯅ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕ ꯃꯔꯤꯁꯨꯕ ꯄꯦꯄꯔꯁꯦ ꯅꯨꯡꯊꯤꯜꯒꯤ ꯁꯦꯛꯁꯟꯒꯤ ꯅꯥꯎꯔꯦꯝ ꯑꯍꯟꯖꯥꯎ ꯃꯩꯇꯩꯅ ꯂꯤꯂꯥ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯃꯍꯥꯛꯅ ꯊꯥꯔꯝꯃꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯥꯔꯁꯤꯡꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯊꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯅꯩꯅꯔꯀꯥꯟꯗ ꯑꯣꯖꯥ ꯊꯣꯏꯕꯤꯅ ꯃꯥꯁꯦ ꯑꯣꯟꯂꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯎꯄꯟꯌꯥꯁꯀꯥꯔ ꯑꯃ ꯑꯣꯏꯅ ꯅꯠꯇꯦ ꯁꯩꯔꯦꯡꯁꯨ ꯏ ꯋꯥꯔꯦꯡꯁꯨ ꯏ ꯍꯟꯗꯣꯛꯂꯣꯏꯁꯨ ꯑꯣꯏꯕꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯁꯦ ꯂꯣꯟ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯪꯉꯝꯒꯅꯤ ꯁꯪꯁꯀ꯭ꯔꯤꯠ ꯕꯦꯡꯒꯣꯂꯤ ꯏꯪꯂꯤꯁꯅꯆꯤꯡꯕꯁꯦ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯅꯣꯂꯦꯖꯁꯤꯗ ꯂꯩꯕ ꯑꯗꯨꯅ ꯃꯥꯅ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯥꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒꯁꯨ ꯊꯝꯕꯤꯔꯝꯕ ꯋꯥꯔꯦꯡ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯁꯩꯁꯤꯗ ꯋꯥꯔꯦꯡ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯡꯒꯤ ꯃꯈꯜꯅꯤ ꯋꯥꯔꯦꯡꯁꯤꯒ ꯋꯥꯔꯤ ꯃꯆꯥꯒ ꯀꯔꯤ ꯈꯦꯠꯅꯩ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯅꯩꯅꯕꯤꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯦꯄꯔꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯂꯧꯖꯅꯤꯡꯉꯤ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯈꯨꯗꯤꯡꯃꯛꯅ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯥꯎꯔꯦꯝ ꯑꯍꯟꯖꯥꯎ ꯃꯩꯇꯩꯁꯤꯅꯁꯨ ꯂꯤꯂꯥ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯑꯁꯨꯝꯅ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯎꯍꯩꯁꯤꯡꯁꯦ ꯃꯍꯩ ꯄꯤꯖꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯣꯏꯕꯤ ꯆꯥꯝꯃ ꯁꯨꯕ ꯃꯄꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯁꯦꯃꯤꯅꯥꯔ ꯁꯤꯒꯤ ꯄꯦꯄꯔꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯅꯩꯅꯖꯒꯗꯣꯔꯤꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯅꯩꯅꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗꯗꯤ ꯂꯣꯏꯅ ꯊꯝꯖꯤꯟꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯤꯃꯤꯇꯦꯠ ꯇꯥꯏꯝ ꯑꯣꯏꯕꯅ ꯗꯥꯛꯇꯔ ꯀꯣꯏꯖꯝ ꯁꯥꯟꯇꯤꯕꯂꯥ ꯗꯦꯕꯤꯅ ꯁꯩꯔꯦꯡ ꯏꯕꯤ ꯀꯥꯕ꯭ꯌ ꯌꯤꯇ꯭ꯔꯤ ꯍꯥꯏꯗꯤ ꯁꯩꯔꯦꯡꯁꯤ ꯀꯥꯕ꯭ꯌꯅꯤ ꯀꯥꯕ꯭ꯌꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯋꯥꯍꯩꯅꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯊꯝꯖꯔꯤꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯟꯗꯣꯛꯂꯣꯏ ꯑꯃ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯅꯣꯂꯦꯖꯁꯤ ꯀꯩꯅꯣ ꯃꯇꯝꯁꯤ ꯌꯥꯔꯒꯗꯤ ꯑꯩ ꯍꯟꯗꯣꯛꯂꯣꯏ ꯑꯃ ꯑꯣꯏꯅꯁꯨ ꯀꯨꯃꯥꯔꯤ ꯇꯈꯦꯂꯝꯕꯝ ꯊꯣꯏꯕꯤꯅ ꯍꯟꯗꯣꯛꯑꯝꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯔꯛꯀꯦ ꯃꯊꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯤꯡ ꯋꯨꯃꯦꯟ ꯔꯥꯏꯇꯔ amagi magi one day birth centenary seminar as pasana phongbiraga leibasi life and work of Kumari Takhelambam Thoibi Devi aduga akoigi library da initiative tawrakpasida aina nesi haina kaujaba Nirmala Rajkumari na khudol tawbiraga akoi sumain tawdana library sida thaminaba aduga akoi mayam khangminnabagi pibirakpagi damakta ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗ ꯃꯌꯥꯝ ꯃꯊꯪ ꯆꯪꯕꯤꯔꯛꯑꯦ ꯕꯃꯤꯅꯥ ꯈꯕ꯭ꯔꯥꯝꯕꯝ ꯄꯤꯄꯤꯌꯥ ꯃꯉꯥꯡ ꯏꯟꯗꯤꯔꯥ ꯔꯥꯖꯀꯨꯃꯥꯔꯤ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝ ꯒꯣꯄꯤ ꯂꯥꯏꯁ꯭ꯔꯝ ꯕꯥꯕꯤ ꯁꯣꯔꯥꯏꯁꯝ ꯅꯥꯖꯤꯗꯥ ꯕꯦꯒꯝ ꯃꯩꯇꯩ ꯋꯥꯏꯈꯣꯝ ꯁꯣꯃꯦꯟ ꯁꯟꯗꯤꯞ ꯏꯔꯨꯡꯕꯝ ꯈꯣꯏꯔꯣꯝ ꯁꯟꯇꯣꯁ Dinakanta, Nganba Khaidem, Rabina, Kingston, Pumna Makpu, Kurumjari, akoy mayam punna khangminna bagi program asida yaubirak bagi damakta matang asida imada sinajarage imana akoy program asi hawina bagi damakta. Puna Makpu Kurumjaraba matungda aihangna pajadringagi mamangda nahanmuki aigi sum aina pagibasi khudakta ꯑꯩꯒꯤꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤ ꯂꯩ ꯅꯆꯤꯡꯕ ꯑꯩꯅ ꯄꯥꯈꯤꯁꯦ ꯑꯩ ꯈꯪꯄꯣꯟꯇꯦ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯏ ꯀꯥꯏꯅꯁꯨ ꯚꯥꯕꯣꯛꯂꯣꯝꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ ꯁꯨꯝ ꯂꯤꯁꯅꯔꯁꯤꯡꯁꯤꯒꯤ ꯃꯃꯤꯡꯁꯤꯁꯨ ꯁꯨꯝ ꯄꯥꯊꯣꯛꯄꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯄꯥꯊꯣꯛꯄꯁꯤꯗ ꯀꯩꯗꯧꯒꯦꯅ ꯍꯥꯏꯕꯕꯨ
aina khudakta loinabak ai sida amuk paraganda hainingba di oiraga konadi hayogdaba sida listener punamaku anauba aduga aikoina ibungo ama machidagi akoigi jingi ichanupa amasu yamunna tabibagi magi mingdudi aidi yang paugalle aigi cha haitare ko machidagi tai haidana adugumba atopa jati singsi haibadi atopa aidi aigi ngonde yokanate akoi maitai haibasida nataba adagi muslimgi jinina kaya masu adagi jenggon mapangi wa malan basidagi su Europa adagi amugana yang nungsiba mana aisadida ai si mayamna yam nongningba mani waridi pangkhang khangamoy anauba angangsingna ai school si yam pujaba aidi yam haiba chingbagi wafam dinate mine he harakada chhatra se uraga dengonda yam nongaiba aduga kaino admai sum tawbasina school college se khara yami haijaba tare tarela nipala mapala kaino subani aigi lifetime da since 1973 dagina 2009 ꯐꯥꯎꯕ ꯒꯤ ꯃꯅꯨꯡꯁꯤꯗꯅꯤ ꯑꯩꯅ ꯑꯌꯥꯝꯕ ꯂꯝꯖꯦꯟ ꯆꯦꯜꯂꯝꯃꯤꯁꯦ ꯃꯗꯩꯗꯨꯗ ꯏꯁꯥꯗꯤꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣꯗꯣ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯗꯤꯗ ꯇꯝꯃꯤꯉꯩꯗ ꯑꯣꯖꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯄ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯃꯛꯀ ꯎꯅꯅꯤꯡꯕ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯕꯒ ꯄꯣꯛꯏ ꯑꯗꯩ ꯖꯣꯁꯦꯞꯇ ꯇꯝꯈꯤꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯀꯦꯟꯗꯤꯗꯦꯠꯀꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯜꯍꯧꯕꯁꯦ ꯑꯩꯒꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯒꯤ ꯄꯟꯕꯩ ꯋꯥꯅꯤ ꯄꯨꯝꯅꯃꯛ ꯑꯩ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯂꯤꯁꯅꯔꯁꯤꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃꯁꯨ ꯌꯥꯎꯔꯒꯦ ꯀꯥꯏꯅꯒ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒ ꯃꯤꯠꯁꯤ ꯁꯩꯁꯤꯗ ꯂꯤꯁꯅꯔꯒꯤ ꯀꯩꯅꯣꯁꯤ ꯊꯣꯛꯇꯕꯅꯤꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯋꯥꯕ ꯑꯗꯨꯅꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯄꯨ ꯅꯣꯡꯂꯨꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯑꯣꯏꯔꯀꯥꯟꯗ ꯀꯨꯏꯅ ꯁꯥꯡꯅ ꯇꯤꯟꯅꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯊꯪ ꯆꯠꯊꯖꯕ ꯑꯣꯏꯅ ꯀꯕꯤꯅꯦꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯗꯦꯕꯤ ꯏꯕꯤꯔꯛꯄ ꯏꯕꯦꯝꯃꯁꯤ ꯗꯥꯛꯇꯔ ꯀꯦ ꯁꯥꯟꯇꯤꯕꯂꯥ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ MU ꯀꯥꯟꯆꯤꯄꯨꯔ ꯇꯣ ꯑꯩ ꯉꯁꯥꯏ ꯂꯩꯇꯣꯟꯗ ꯑꯃꯈꯛ ꯂꯩꯈ꯭ꯔꯀꯥꯟꯗ ꯂꯩꯕꯁꯦ ꯃꯥꯁꯦ MUꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕꯤ ꯏꯕꯦꯝꯃ ꯁꯥꯟꯇꯤꯕꯂꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯣꯏ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯧꯒꯜ ꯇꯧꯖꯒꯗꯧꯔꯤꯕꯁꯦ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛꯇꯤ ꯃꯇꯦꯛ ꯑꯩ ꯑꯣꯖꯥꯒꯤ ꯃꯔꯝꯗꯗꯤ ꯑꯩꯍꯥꯛ ꯄꯥꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯀꯩ ꯑꯁꯤꯗ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯁꯕꯖꯦꯛ ꯑꯁꯤꯒꯨꯝꯕ ꯅꯩꯅꯔꯛꯄꯁꯦ ꯍꯥꯞꯆꯟꯅꯤꯡꯗꯨꯅ ꯃꯥꯟꯅꯕ ꯅꯠꯇꯕꯅꯤꯅ ꯃꯥꯟꯅꯕꯗ ꯈꯨꯠ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯉꯁꯤꯒꯤ ꯀꯕꯤꯅꯦꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯗꯦꯕꯤ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯕ ꯍꯧꯖꯔꯒꯦ ꯀꯨꯃꯥꯔꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ 1910ꯗ ꯄꯣꯛꯏ ꯑꯗꯨꯒ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ 1993ꯗ ꯅꯣꯕꯦꯜ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯁꯨ ꯃꯥꯒꯤ ꯔꯥꯙꯥ ꯍꯥꯏꯁꯤꯗ ꯃꯍꯥꯛꯁꯦ ꯐꯥꯎꯈ꯭ꯔꯕꯅꯤ ꯔꯥꯙꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯠ ꯊꯥꯔꯝꯕꯤ ꯑꯏꯕꯤꯅꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯈꯨꯠꯃꯥꯕꯤ ꯑꯏꯕꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯐꯣꯡꯗꯣꯛ ꯇꯣꯞꯅ ꯂꯩꯔꯤ ꯑꯏꯕꯤ ꯑꯍꯨꯝꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤ ꯑꯣꯖꯥ ꯊꯣꯏꯕꯤꯁꯤꯃ ꯂꯩꯔꯦ ꯉꯁꯤ ꯅꯩꯅꯖꯒꯗꯧꯔꯤꯕꯁꯦ ꯑꯗꯒꯤꯗꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯄꯟꯗꯕ ꯌꯥꯔꯣꯏ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁꯥꯍꯤꯇ꯭ꯌꯕꯨ ꯉꯁꯤ ꯑꯅꯧꯕ ꯏꯂꯣꯟ ꯍꯥꯞꯄꯤꯔꯤꯕ ꯑꯍꯜꯗꯒꯤꯅ ꯑꯉꯥꯡ ꯐꯥꯎꯕꯅ ꯑꯏꯕꯤ ꯑꯍꯨꯝꯁꯦ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯈꯨꯠꯃꯥꯕꯤ ꯑꯏꯕꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯁꯦ ꯈꯨꯠꯃꯥꯕꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯏꯕ ꯊꯣꯏꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯐꯣꯡꯗꯣꯛ ꯇꯣꯞꯅ ꯂꯩꯔꯤ ꯅꯣꯕꯦꯜꯒꯤ ꯂꯝꯗꯕ ꯈꯨꯠꯃꯥꯕꯤ ꯑꯏꯕꯤ ꯑꯣꯏꯅ 1965ꯗ ꯔꯥꯙꯥ ꯐꯣꯡꯂꯛꯇꯨꯅ ꯎꯄꯟꯌꯥꯁꯀꯥꯔ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯀꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯏꯁꯩ ꯁꯩꯔꯦꯡꯒꯤ ꯂꯝꯗꯁꯨ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯅ 1968 ꯑꯥꯒꯁ ꯇꯥꯡ 35ꯗꯒꯤꯅ ꯊꯧꯔꯝ ꯁꯟꯗꯣꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯏꯁꯩꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ
ꯃꯁꯤꯒꯤ ꯃꯃꯥꯡꯗ 1958 ꯃꯦ ꯇꯥꯡ 12ꯗꯒꯤ ꯑꯀꯥꯁꯕꯥꯅꯤ ꯒꯧꯍꯥꯇꯤꯗꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯋꯥꯔꯦꯡ ꯀꯌꯥ ꯄꯥꯊꯣꯛꯇꯨꯅ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯔꯛꯈ꯭ꯔꯦ ꯍꯟꯗꯣꯛꯄꯒꯤ ꯂꯝꯗꯁꯨ ꯆꯟꯗ꯭ꯔꯁꯦꯈꯔ ꯃꯨꯈꯣꯄꯥꯙ꯭ꯌꯥꯏꯒꯤ 1994 1992 ꯐꯥꯎꯕꯗ ꯎꯠꯚ꯭ꯔꯥꯟꯇ ꯄ꯭ꯔꯦꯝꯒꯤ ꯀꯥꯏꯅ ꯏꯍꯧ ꯍꯥꯏꯅ ꯍꯟꯗꯣꯛꯇꯨꯅ 1992ꯗ ꯐꯣꯡꯔꯛꯏ 1958 ꯅꯨꯄꯤ ꯂꯥꯜꯍꯧ ꯀꯧꯕ ꯗ꯭ꯔꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯤꯔꯝꯃꯤ ꯗ꯭ꯔꯃꯥ ꯑꯁꯤ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯥꯟꯅꯈꯤ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 7ꯗꯒꯤꯅ 10 ꯐꯥꯎꯕꯁꯦ ꯃꯍꯥꯛꯅ ꯀꯩꯅꯣꯅꯤ ꯄꯕ꯭ꯂꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤ ꯍꯥꯏꯅ ꯀꯧꯕ ꯁꯕꯖꯦꯛꯁꯦ ꯑꯩꯈꯣꯏ ꯂꯧꯖꯔꯛꯏ ꯑꯩꯈꯣꯏ ꯑꯥꯔꯠꯁꯀꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯖꯔꯛꯄꯅꯤꯅ ꯑꯗꯨ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩꯍꯥꯛꯁꯨ ꯆꯍꯤ 4 ꯃꯥꯒꯤ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯛꯄꯅꯤ ꯑꯁꯨꯝꯅ ꯅꯣꯕꯦꯜ ꯏꯁꯩ ꯁꯩꯔꯦꯡ ꯍꯟꯗꯣꯛꯄ ꯑꯃꯗꯤ ꯗ꯭ꯔꯃꯥꯒꯤ ꯂꯝꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯕꯤ ꯑꯏꯕꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯁꯩꯔꯦꯡꯅ ꯊꯣꯏꯕꯤꯕꯨ ꯀꯕꯤꯒꯤ ꯈꯨꯕꯝꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕꯗ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯅꯥꯏꯔꯕꯤꯅꯤ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯆꯦ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯇꯦꯟꯕ ꯁꯩꯔꯦꯡꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯖꯔꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯇꯤ ꯆꯣꯏꯅ ꯐꯣꯡꯕꯤꯔꯝꯕ ꯑꯃꯗꯤ ꯃꯁꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯏ ꯑꯣꯏꯅ ꯊꯦꯡꯅꯖꯗꯨꯅ ꯆꯦꯐꯣꯡꯗ ꯑꯃꯗꯤ ꯈꯣꯝꯖꯤꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ ꯐꯣꯡꯂꯛꯄ ꯈꯔꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯤꯠꯌꯦꯡ ꯊꯝꯖꯔꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯐꯣꯡꯉꯝꯗ꯭ꯔꯕ ꯐꯣꯡꯕ ꯅꯪꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯏꯕꯤꯒꯤ ꯁꯩꯔꯦꯡ ꯑꯁꯦ ꯅꯤꯡꯁꯤꯡꯂꯤ ꯅꯪꯕꯨ ꯍꯦ ꯊꯧꯕ ꯀꯩꯗꯅꯣ ꯑꯆꯨꯝꯕ ꯀꯩꯗꯅꯣ ꯐꯖꯕ ꯁꯥꯠꯂꯨ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯨ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯄꯣꯟꯒꯤ ꯆꯦꯛꯂꯥ ꯑꯃꯗ ꯂꯨꯄꯥꯒꯤ ꯊꯥꯎꯃꯩ ꯑꯐ꯭ꯔꯤꯀꯥꯅ ꯅꯤꯡꯇꯝꯕꯗ ꯂꯩꯔꯥꯡ ꯄꯔꯦꯡ ꯇꯠꯐꯔꯣꯏ ꯙ꯭ꯔꯨꯕ ꯇꯔꯥ ꯑꯩꯗꯤ ꯀꯦꯜꯂꯅꯤ ꯂꯩꯈꯣꯛꯇꯒꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅꯤ ꯁꯩꯔꯦꯡꯁꯤ ꯃꯁꯤꯗ ꯐꯪꯉꯤꯕ ꯁꯩꯔꯦꯡꯁꯤ ꯄꯪꯌꯥꯝ ꯌꯥꯝꯗꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯩꯔꯦꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯩꯔꯦꯡ 10ꯁꯤ ꯃꯅꯨꯡꯗ ꯑꯩꯗꯤ ꯀꯦꯜꯂꯅꯤ ꯂꯩꯈꯣꯛꯇꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯦ ꯃꯃꯤꯡ ꯊꯣꯟꯗꯅ ꯄꯔꯦꯡ 9 ꯈꯛꯇꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕꯅꯤ ꯄꯔꯦꯡ 9 ꯈꯛꯇꯪ ꯑꯏꯕꯤꯒꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯂꯥꯏꯔꯤꯛꯇ ꯙ꯭ꯔꯨꯕ ꯇꯔꯥ ꯑꯃꯗꯤ ꯑꯩꯗꯤ ꯀꯦꯜꯂꯅꯤ ꯂꯩꯈꯣꯛꯇꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯅꯤꯁꯦ ꯇꯣꯉꯥꯟꯅ ꯍꯥꯞꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯎꯠꯂꯤꯕ ꯃꯤꯠꯌꯦꯡꯗꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯃꯔꯩꯕꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯇꯅ ꯂꯩꯁꯤꯜꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯅꯤꯡꯇꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯏꯁꯥꯅ ꯂꯩꯉꯥꯛꯆꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯀꯜꯆꯔ ꯁꯥꯍꯤꯇ꯭ꯌ ꯑꯁꯤꯅꯆꯤꯡꯕ ꯏꯁꯥꯕꯨ ꯁꯛꯇꯥꯛꯆꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯁꯨ ꯉꯥꯛꯇꯨꯅ ꯊꯝꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯅꯤ ꯃꯥꯒꯤ ꯑꯏꯕꯁꯤꯡꯁꯤꯗ ꯐꯣꯡꯗꯣꯛꯑꯝꯃꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯅꯨꯄꯥ ꯈꯦꯠꯅꯕ ꯂꯩꯈꯤꯗꯕ ꯑꯏꯕꯤ ꯑꯩꯗꯤ ꯀꯦꯜꯂꯅꯤ ꯂꯩꯈꯣꯛꯇꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯄꯨ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯧꯗꯨꯅ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕꯒꯤ ꯏꯃꯦꯖ ꯊꯝꯕꯤꯔꯝꯃꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕꯁꯦ ꯑꯩꯈꯣꯏꯅ ꯑꯇꯥꯕꯁꯤꯡꯅ ꯂꯩꯔꯥꯡ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤ ꯃꯦꯡꯉꯤ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯅꯤ ꯍꯥꯏꯅ ꯑꯗꯨ ꯉꯥꯛꯇ ꯂꯧꯕ ꯌꯥꯗꯦ ꯂꯩꯔꯥꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯨ ꯂꯩꯇꯦꯕ ꯑꯃꯅ ꯍꯦꯛꯅꯤꯡꯉꯁꯨ ꯄꯠ ꯊꯠꯂꯒ ꯍꯦꯛꯄꯗꯣ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯆꯥꯡꯗꯝꯅꯕꯅꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯦꯜꯂꯅꯤ ꯂꯩꯈꯣꯛꯇꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯄꯨ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯧꯗꯨꯅ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕꯒꯤ ꯏꯃꯦꯖꯔꯤ ꯊꯝꯕꯤꯔꯝꯃꯤ ꯑꯇꯩ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯇꯧ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯏꯁꯩ ꯁꯩꯔꯦꯡꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯝ ꯀꯌꯥꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯏꯁꯣꯔꯕꯨ ꯁꯩꯊꯥꯕ ꯃꯍꯧꯁꯥꯕꯨ ꯁꯩꯊꯥꯕ ꯑꯁꯤꯅꯆꯤꯡꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯎꯠꯂꯛꯏ ꯑꯗꯨꯕꯨ ꯁꯩꯔꯦꯡ ꯑꯣꯏꯅ ꯌꯥꯝꯅ ꯇꯥꯡꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯗꯒꯤ ꯍꯤꯔꯝꯗꯤ ꯊꯝꯕꯤꯗ꯭ꯔꯦ ꯃꯁꯥꯒꯤ ꯂꯅꯥꯏ ꯄꯨꯟꯁꯤꯒꯤ ꯋꯥꯡꯃꯗ ꯁꯃꯥꯖꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯑꯣꯕꯖꯦꯛꯇꯤꯚ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯗ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯁꯩꯊꯥꯔꯛꯄ ꯁꯩꯔꯦꯡꯁꯤꯡꯅꯤ ꯔꯤꯌꯦꯂꯤꯇꯤꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯝꯅ ꯇꯁꯦꯡꯕ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯀꯕꯤꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯗꯝꯗꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯏꯔꯝꯕ ꯁꯩꯔꯦꯡꯁꯤꯡꯁꯤꯗ ꯃꯃꯤ ꯐꯖꯅ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯊꯧꯅꯥ ꯂꯩꯅ ꯁꯃꯥꯖꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯆꯥꯎꯔꯛꯈꯤꯕꯤ ꯑꯏꯕꯤꯒꯤ ꯊꯧꯅꯥꯒꯤ ꯃꯉꯥꯜ
ꯇꯥꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯇꯥꯔꯤ ꯑꯏꯕꯤ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯁꯦꯝꯒꯠꯂꯛꯄꯗ ꯆꯪꯈ꯭ꯔꯤꯕ ꯋꯥꯈꯜꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯅꯤꯅꯤ ꯑꯃꯅ ꯔꯥꯖꯅꯤꯇꯤꯒꯤ ꯊꯧꯔꯕ ꯀꯠꯊꯣꯛꯄꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯅꯥ ꯂꯩꯔꯕꯤ ꯊꯧꯃꯤ ꯑꯅꯤꯁꯤꯅꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ 1998ꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯂꯥꯜꯍꯧꯕꯨ ꯍꯛꯊꯦꯡꯅꯍꯧꯕꯤ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛ ꯏꯍꯧ ꯑꯁꯤꯗ ꯌꯥꯎꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯁꯃꯥꯖꯅ ꯊꯥꯛ ꯅꯦꯝꯅ ꯊꯝꯕꯤꯕꯒꯤ ꯆꯩꯅꯥꯁꯨ ꯐꯪꯂꯤꯕꯅꯤ ꯇꯁꯦꯡꯅ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯗ ꯇꯔꯪ ꯂꯤꯔꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯐꯅ ꯌꯥꯝꯅ ꯄꯟꯖꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯥꯠ ꯇꯤꯟꯅꯗꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯒꯤ ꯆꯩꯅꯥ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯐꯥꯗꯔꯁꯦ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯁꯦ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯤꯒꯤ ꯌꯨꯝꯅꯥꯛ ꯑꯃꯗ ꯌꯥꯍꯟꯕꯒꯤ ꯅꯨꯡꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯅꯤꯡꯉꯝꯗꯕꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯏꯊꯣꯛꯄꯗ ꯑꯗꯨꯃꯛ ꯌꯥꯎꯕꯤꯔꯝꯃꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯒꯤ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯡꯅꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯦꯞꯈꯠꯂꯛꯈꯤꯕꯤ ꯊꯣꯏꯕꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯁꯃꯥꯖꯗꯨꯅ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯗꯕ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯟꯕꯤꯕ ꯑꯣꯖꯥꯅ ꯇꯝꯕꯤꯔꯝꯃꯤꯕꯅꯤ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯅꯝꯈꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯃꯥꯖꯁꯤꯗ ꯐꯖꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯦꯞꯈꯤ ꯅꯤꯡꯇꯝꯒꯤ ꯑꯟꯗꯔꯂꯣꯟꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐꯥꯎꯕꯗ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯈꯣꯡꯅ ꯇꯣꯡꯖꯩ ꯃꯔꯤꯜꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯈꯣꯡꯅ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯌꯨꯝ ꯊꯤꯗꯅ ꯃꯄꯥꯕꯨꯡꯒ उनरुबगी वाफम ओजागी मफमदा लई नुपीदा नुपी ओइना तुथरबा मियेंगदा हाइजन नोंजबगी लमचत्ता चावरखिबी अहिबीदि नत्ते हाइजन नोंजबा तौदना अदुगुम नत्ते अगांग ओइना समाजगी थौदोक कयादा माइपुनरपी मतांगी पाउदं माइपुनरपगी मतांगदा पाउदम अमा थमजरी इंथोक लिसिंग अमा चमापन कुंथ्रा मंगादा मजाबी मतंफासनागी मिंगदा नुपी मचासिंगी हाई स्कूल अमा लिंखले तंफासना गर्ल हाई स्कूल मेधावती सोरोसिजा सोगाइजम सोरोजिनी तखलमम थोबिना चिंबा छात्री मयाम हराव नुंगाइबा फोंदोक्तुना हुरे हुरे लाउरगा सोरोक्ता चटपदो मोरांगखोम स्कूल की पुंग मथक्ता लेप्तुना येंखी हाइना सनोखा जलजिना वारी लिबिरे सनोखा जलजि सिना मतमदुदा तंफासना स्कूल से सिदा ओजा ओइना सो दुम लैरकपनी अखोइना तंबा मतमदा ओजा हारिबा ओजा मथक्ता पंजखिबा ओजा सिंगासी वाफम असे पुसिंजरुबगी मरमदी महै तमनिङै मतमदा इचंग थौना थबक खुदिंगमक्ता माइरोंग यालै हाइना थमजबनी इराबोटकी तुंगिनबी अमा ओइना लैनुंगी पुंसीदा लेनखिबा तो अंडरग्राउंड ओइना राजनीति की बंदी अमा ओइना जेलदा लेखिबी थोबिना मरैबाकू मजातिबू नुंसीखि हाइबसे सैरेंगसिंग असिदा उबा फंगली मतांग असिदा थोबिगी ममा लेबाकी लिसिंग असे भारत बासे अमा ओइना साफोंगलै ममा लेबाकी लिसिंग अमा ओइना महाक ताइबंग फौरपा मतमदा मणिपुर ब्रिटिश इंडिया दा तिनसिनख्रे महाक फौरपा मतमदा अमरोमदा इराबोती लालहौसु ब्रिटिश की मायोक्तनी निंथौगी अवोट अनै सासोन लौथोकनबा होनबनी असिगुमलबा मियेंग असिदगी सैरेंगदा भारत की मफम चाउना कलई महाकी पुंसी खोंचचु अनि थोकना थमलदुना अइबिना असुमना फोंदोकली 1994 दगिना 58 इमागे साउंड ता अमुक ताद्रे इमा ताबिब्रा लिसिंग अमगा चमापन निफु निपांडगिना 58 गी मयाई ओरपा अदुदा राजनीति की पुंसीनी हाइना लौजरे मरमदी हारिबा मतमसिगी मनुंगदनी आइना राजनीति की मिरोट जेलदा लैबा सिना चिंगबा कया थोखिबसे एबी मसाना हाइरंबा पुंसेबु
Ima nangangbadu tajadre. Tadre, imagi sounds again tadre, amtang restart tawbiro. Okay, ako'y magi connection si amtang check tawringaida pumnamakna ako'y ngasi feature tawjariba mingoyna panjarabada Takhelambam Thoibi Devi gi maramda magi ona tawbo oina comment tawbirau magi work kari adomna karamba pabire karamba na pami habadu umtang comment tawbirau picture asi ay picture khara akoina collect tawjabasi share tawjarake asidana mana angang oiringaida khara young oiringaida musical tawbagi mai adugi music kida interest lay habasi madu akoina khangba ngami Again, sa imana panbihre 1920 da pok aga 1996 da like dabani duga ngasigi paper asi imana pathokpiri basi Sahitya Academy New Delhi in collaboration with the Cultural Forum Manipurna Sillakanda one-day birth centenary seminar asi 2021 da pangthokibani aduga seminar asi life and work of Kumari Takhelambam Thoibi Devi haiba topic sida aduga ngasai imana ahanba paper oina lokhat pihiba sina ibi rakpa koijam santi bala mana koigi writer cinema kari kari poem i adugi matangda naina bagi matangduni imana pabi kibadu yengbiri akoi mayamgi marakta Brainy Moirangthem Sunan Luwang Mutum Bijenti Mala Indira Raj Kumari yam nungai mayam pumna yengbiri lengsen pirakpagi damagda Shashikanta Hidang Mayong Kingson amadi Nesi Nirmala Manipur dadi vote ki yam nakanna hujik tawri haina tajai pumnamakna kari kari wakhanlon leibiri habadu soidana comment tawbirau lagi aina imangai ringai sida ai koigi Library of Manipur gi website amtang share tawjarake Library of Manipur gi website sida sigi website sida changbiragadi akoina audio book sida click tawbiragadi masida akoina hujik audio book ki recording tawba dagi release tawba masigi matangda khangba ngambigani thaja chanu si hujik akoina release tawriba book ni masi mayai chale hujik aduga loigadaba tang khara watli khamba thoibi asi imana hana pabi khrabani 2017 da Madhabi Dr. Lamabam Kamalgi Madhabi su imana pabi khre 2019 da aduga koina masi audio book ki format da editing tawbagi madu chathajari hizam gunagi laman masi su imana pabi khre Ima hariba novel si Rajkumar Sitaljit Singh na iba masu imana 2021 da pabikhre dagi Manipur Theatre Khomjin Bawareng khara ibirakpa Professor Nomaitham Tombi Singh
ꯃꯁꯤ ꯄꯥꯔꯠ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯊꯥꯗꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯖꯔꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯗꯨ ꯍꯧꯖꯤꯛ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯦꯁꯅꯤ ꯏꯃꯥ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯏꯃꯥ ꯑꯃꯨꯛꯇꯪ ꯏꯃꯥ ꯇꯥꯕꯤꯔꯕ꯭ꯔꯥ ꯇꯥꯔꯦ ꯑꯣꯀꯦ ꯑꯩꯅ ꯃꯌꯥꯝ ꯏꯃꯥ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯊꯪ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯏꯕꯗ ꯂꯥꯏꯔꯤꯛ 10ꯃꯨꯛꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯑꯗ ꯑꯩꯅ ꯁꯤꯗ ꯏꯗꯕ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛꯏ ꯑꯃꯨꯛꯇꯪꯒ ꯀꯩꯅꯣꯝꯇꯪꯒ ꯁꯦꯝꯖꯈꯤꯒꯦ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯞꯅ ꯑꯣꯗꯤꯑꯣ ꯕꯨꯛ ꯁꯦꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ 2022ꯗ 10 ꯍꯦꯟꯅꯗꯤ ꯑꯗꯨꯝ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯖꯈ꯭ꯔꯒꯦ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯑꯣꯗꯤꯑꯣ ꯌꯥꯗꯕ ꯃꯇꯥꯡꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ ꯆꯠꯂꯤꯁꯦ 1935ꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯒꯤ ꯃꯤꯡꯗ ꯅꯨꯄꯤ ꯃꯆꯥꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯈꯤ 35ꯗ ꯂꯤꯡꯈꯠꯂꯤꯕꯅꯤ ꯇꯝꯐꯥꯁꯅꯥ ꯒꯔꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀꯅꯥ ꯑꯣꯖꯥ ꯑꯣꯏꯒꯦꯕꯨ ꯃꯦꯙꯥꯕꯇꯤꯁꯦ ꯑꯩꯈꯣꯏ ꯇꯝꯃꯛꯄ ꯃꯇꯝꯗꯨꯗ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯃꯥꯅ ꯑꯣꯏꯕꯤꯔꯝꯃꯤ ꯁꯣꯔꯣꯁꯤꯖꯥ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯩꯔꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯖꯥ ꯁꯣꯔꯣꯁꯤꯖꯥ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯕ ꯑꯣꯖꯥꯁꯦ ꯑꯗꯒꯤ ꯁꯋꯥꯏꯖꯝ ꯑꯣꯖꯥ ꯁꯣꯔꯣꯖꯤꯅꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯊꯣꯏꯕꯤꯅꯆꯤꯡꯕ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯗꯤ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯁꯤꯗ ꯀꯥꯃꯤꯟꯅꯕꯗꯣ ꯍꯨꯔꯦ ꯂꯥꯎꯔꯒ ꯁꯣꯔꯣꯛꯇ ꯆꯠꯄꯗꯣ ꯃꯣꯏꯔꯥꯡꯈꯣꯝ ꯁ꯭ꯀꯨꯜꯒꯤ ꯄꯨꯡ ꯃꯊꯛꯇ ꯃꯣꯏꯔꯥꯡꯈꯣꯝ ꯁ꯭ꯀꯨꯜꯁꯦ ꯇꯣꯡꯈꯠꯂꯒ ꯂꯩꯕꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯏꯁꯩꯁꯤꯗ ꯑꯗ ꯌꯦꯡꯅꯈꯤ ꯍꯥꯏꯅ ꯁꯝꯈꯥ ꯗꯜꯖꯤꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯁꯨꯃꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯄꯨꯁꯤꯟꯖꯔꯨꯕꯒꯤ ꯃꯔꯝꯗꯤ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯏꯆꯪ ꯊꯧꯅ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏꯔꯣꯡ ꯌꯥꯔꯛꯏ ꯍꯥꯏꯕꯗꯨ ꯊꯝꯖꯕꯅꯤ ꯏꯔꯥꯕꯣꯠꯀꯤ ꯇꯨꯡꯏꯟꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯅꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯦꯟꯈꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯕꯟꯗꯤ ꯑꯃ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯈꯤꯕ ꯊꯣꯏꯕꯤꯅ ꯃꯔꯩꯕꯥꯛꯄꯨ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕꯁꯦ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯎꯕ ꯐꯪꯏ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯂꯤꯆꯤꯡ ꯑꯁꯦ ꯚꯥꯔꯠꯕꯥꯁꯤ ꯑꯃ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯏ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯗ ꯇꯤꯟꯁꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯏꯔꯥꯕꯣꯠꯀꯤ ꯂꯥꯜꯍꯧꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇꯅꯤ ꯅꯤꯡꯊꯧꯒꯤ ꯑꯑꯣꯠ ꯑꯅꯩꯒꯤ ꯁꯥꯁꯣꯟ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯒꯤ ꯁꯩꯔꯦꯡꯗ ꯚꯥꯔꯠꯀꯤ ꯃꯐꯝ ꯆꯥꯎꯅ ꯀꯜꯂꯛꯏ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯑꯅꯤ ꯊꯣꯛꯅ ꯊꯝꯂꯗꯨꯅ ꯑꯏꯕꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ 1994ꯗꯒꯤꯅ 58ꯒꯤ ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯑꯗ ꯑꯩꯅ ꯔꯥꯖꯅꯤꯇꯤꯒꯤ ꯄꯨꯟꯁꯤꯅꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩꯅ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯔꯣꯠ ꯖꯦꯜꯗ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯪꯁꯣꯛ 1958ꯗꯒꯤꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯕꯨꯗꯤ ꯇꯦꯟꯖꯔꯕꯁꯨ ꯃꯍꯩ ꯌꯥꯜꯂꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯐꯪꯕ ꯌꯥꯕ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯑꯣꯏꯖꯔꯕꯁꯨ ꯁꯔꯀꯥꯔꯒꯤ ꯑꯃꯗꯤ ꯁꯃꯥꯖꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯈꯔꯗꯤ ꯐꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯗꯨꯒ ꯔꯥꯖꯅꯤꯇꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯥꯏꯊꯤꯔꯦ ꯈꯟꯖꯈꯤꯕꯤ ꯊꯣꯏꯕꯤꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯁꯃꯥꯖꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯈꯤ ꯃꯊꯛꯇꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯏꯍꯧ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇꯅꯤ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝ ꯑꯟꯗꯂꯣꯟꯅꯤ ꯑꯗꯨꯕꯨ 1994 ꯑꯁꯤꯗꯒꯤ ꯚꯥꯔꯠꯇꯤ ꯅꯤꯡꯇꯝꯂꯦ ꯃꯅꯤꯄꯨꯔꯁꯨ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯔꯥꯡꯅꯕ ꯃꯇꯝꯅꯤ ꯚꯥꯔꯠ ꯌꯨꯅꯤꯌꯟꯗ ꯃꯅꯤꯄꯨꯔ ꯇꯤꯟꯁꯤꯟꯕ ꯑꯇꯣꯞꯄ ꯑꯃꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯄꯨꯔꯕꯥꯟꯆꯜ ꯄ꯭ꯔꯗꯦꯁ ꯁꯦꯝꯕ ꯍꯥꯏꯕ ꯂꯝꯕꯤ ꯑꯅꯤꯁꯤ ꯊꯣꯔꯛꯂꯝꯃꯤ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜꯗꯤ ꯑꯅꯤꯃꯛ ꯑꯃꯠꯇ ꯄꯥꯝꯈꯤꯗꯦ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯕ प्रजासिंगना लेंगाचबा शासन अमा लिंगदुना लेबा पांखी पूर्वांचल प्रदेश सेंबगी मायोक्ता प्रतिबाद सभा फमनबो होनबदा लाइबक थीबदगी अंडरग्राउंड टाकी नुमित अदो सेप्टेम्बर की तांग 18 1994 मसिदा थोइबी देवीसु अदुमक मिरोट ओइना लेखरबनी मियेंग असिदगी सागतपा सैरेंग सिंदी ध्रुवतरा निंगसिंगली नंबु हे थौबा हाइबा सैरेंग अनिसिनी ध्रुवतरा लुचिंगबा हिजम इराबोट कौजबा मिंथोलनी
माइकई ममलबा मणिपुर की मियामबु ध्रुव तारागुमना लमजंखी हाइना सैथारकपने इबिना हाइकी ngasi phawbadasu aina thajari amsong haijari tasengna leipaki luchingba irabot matom tani lomi chinmigi yaifanaba khankhiba irabot ki wakhal thobina yaningki irabota soranjali katchaba sairengda saithari asumna dhruva tara asida lam mangnaraba kayagi mairani nahaki lomi chinmi kayagi marupni nahaki lomi chinmi kayagi marupni mahakti tumduna leiramba thamoibu yakai birambani mahakna ningtambagi yakai rol saktuna dhruva tara dai pot ama tawraga tham birami sareng asimaka wahi wata kharadang khena halaga ningsingli nangbu he thoba haina thambirambani sareng ani si amatani haina loba phawiya asumna irabo ki tungin bi ama oina horakpi thoibi mahaki magunbu saithaduna thamlakpani rajniti karino haibagi loksing leitriba miyamda masagi hak masak taktuna miga amatani haibagi wakhal phawanki hungang thungna chatuna lairaba miyamga amata oina loina kibaira boni asumna leibak asigi ningtambagi yahuda khongo oikiba thoibigi sairengna ani suba khungthangdadi bharat ki nungsibada leisilakli asimak mahaki rajnitida maithiba punsini haikiba masigi wahan yamna mayek sanglakli bharat tin singthraba manipurgi laingak londa thajaba thamlakhibani ganatantra chatlaba laingak pu yajarakpani wakhal phongdokpa sairengsinda pongi chekla amada leirang pareng tatpharoi lupa gi thongmai hairiba sairengsing asini matam kuina british ki makha ponna leiruraba bharatna ningkha tamna leirakpa harau nungai phongdokpa sairengsingni pongi chekla amada hairiba saireng asida bharatna ningtamrakpabu matam kuina ponda phajinduna leiruraba cheklana ningtamna hangla atyada paiba phangjaba aduga changdamnari chumna saithabada nattana olakliba samagi awaba phibambu munna yengchinbuna amaga nusi nahandabagi phibam mayek sengna ulai romantic oiba miyengda sagalamba thoibina malemgi tambakta ina lokhong chenba urei akanbana sonbabu araibana leitababu nam thabibata nattana dharma jat kuchu khenabagi huna mairi thokna chalaktuna bharat ase tumna chakhigadawri haibagi nungnangba matau ulei secularism chatpa lon dharma jati khenabagi miyeng thamdana miyoi khudingmapu maning tamna hingjabagi hakpiba bharat ki sangvidhani adubu machigi marumda sati baiba kambuna sanariba lila kabina uba phanglai adubu matang asida yengchinba yaribadi communism da achetpa thajaba thamliba manipur gi ningtam yehogi dama khulai phawba paikhibi thoibina gandhi ki ahimsa da pungning lupchaki machu gi lerang kayana makhal suna leisat tamliba bharata yangthina bagi maikhu asibu muthatpa ngamgadaba di gandhi gi ahimsa sitani ahimsa ni hairei he leibak cha kaurabara bapuji gi paujel ahimsa param dharma kari leiri malemda asidagi hena kanba khulai natabara phidam malemgi pongi chela amadagi kotok bani ahimsa gi mantra asibu soladuna malemda santi gi paujel chandokpa pamlei jat kuchu dharma pal nangkhaiduna miyoi bana amata oina hingminaba pamlaki aduga amuka so hairei aikhoi mine mi oiba jati ne koi laigi macha ngaktani humanism gi wanglaba paujel gi saireng asida sandoklai bharat ki satang ngakpada bharat ki ningtambagi mamal lepcha bagaloinana maraiba kunungsi bagi wakhal ulakpa saireng asida ahimsa bu thaja bagaloinana miyoi amatta oiba matau sagalai matam manigi langdai ama semduna ningtambagi harau bayul koktringai yangthina bagi tuhatpi bagi lichat leibak sida satharai punamak asi paudam saireng asida tamlai lupa gi thamai saireng asi bharat ki ningtambagi kumja kumanga subagi ningsingbada ikhiban manipur data yanglamba ningtambagi miyeng bharat ta manipur bu punsinjaduna miyeng pakthokiba utpani manipur bu kaujadaba manipur da british ka muknakiba thamoida mai eklana mamitari haibase saireng sida ulai maramdi khudiram amadi bhagat na bharat ki damakta farsi gi sagai ka khiba tikendra jina manipur ningtambagi damakta farsi gi sagai ka khiba
ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯂꯛꯏ ꯋꯥꯈꯜ ꯑꯁꯤꯃꯛ ꯀꯣꯟꯒꯤ ꯆꯦꯛꯂꯥ ꯑꯃꯗꯁꯨ ꯁꯨꯀꯗꯦꯕ ꯚꯒꯠ ꯁꯤꯡ ꯑꯃꯗꯤ ꯄꯥꯎꯅꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯥꯟꯅꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯏ ꯃꯈꯣꯏꯒꯤ ꯏꯒꯤ ꯕꯂꯤꯗꯥꯟꯅ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯛꯏ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡ ꯑꯁꯤꯗ ꯑꯍꯤꯡꯁꯥꯕꯨ ꯄꯥꯝꯖꯕ ꯏꯪꯒꯤꯠ ꯑꯗꯣ ꯕꯥꯄꯨꯖꯤꯕꯨ ꯁꯩꯊꯥꯗꯨꯅ ꯎꯠꯂꯛꯏ ꯂꯨꯄꯥꯒꯤ ꯊꯥꯎꯃꯩꯗ ꯚꯥꯔꯠ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎꯅ ꯄ꯭ꯔꯤꯊꯤ ꯊꯛ ꯊꯛ ꯅꯦꯛꯍꯟꯈꯤꯕ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯁꯃꯥꯖꯒꯤ ꯅꯨꯃꯤꯠꯄꯨ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯍꯟꯈꯤꯕ ꯅꯍꯥꯛ ꯅꯠꯇ꯭ꯔꯅꯦ ꯖꯥꯇꯤꯒꯤ ꯄꯟꯊꯧ ꯑꯊꯧꯕ ꯁꯩꯔꯦꯡ ꯑꯅꯤ ꯑꯁꯤꯗ ꯒꯥꯟꯙꯤꯕꯥꯗꯄꯨ ꯄꯥꯝꯖꯅ ꯆꯪꯁꯤꯟꯈꯤꯕ ꯃꯇꯧ ꯑꯁꯦ ꯑꯏꯕꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯕꯨ ꯄꯥꯝꯖꯈꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯀꯥ ꯐꯣꯡꯂꯛꯄꯅꯤ ꯏꯔꯥꯕꯣꯠꯅ ꯌꯥꯀꯥꯏꯍꯟꯈꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯂꯧꯁꯤꯡꯗ ꯃꯤꯒ ꯃꯥꯟꯅꯕ ꯃꯇꯧ ꯑꯗꯣ ꯚꯥꯔꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯛꯄ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯔꯁ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯅꯣꯕꯦꯜ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯃꯗꯤ ꯆꯤꯡꯗ ꯁꯥꯠꯄ ꯏꯉꯦꯜꯂꯩ ꯄꯨꯊꯣꯔꯛꯄꯅꯤ ꯆꯤꯡꯗ ꯁꯥꯠꯄ ꯏꯉꯦꯜꯂꯩꯗ ꯏꯃꯣꯕ ꯑꯃꯗꯤ ꯗꯥꯛꯇꯔ ꯄ꯭ꯔꯇꯤꯚꯥꯅ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯄꯨꯟꯁꯤ ꯀꯠꯈꯤ ꯋꯥꯈꯜ ꯑꯁꯦ ꯒꯥꯟꯙꯤꯒꯤ ꯁꯦꯕꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯦꯟꯅ ꯎꯠꯄꯗꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯆꯤꯇ꯭ꯔꯂꯦꯈꯥꯒꯤ ꯁꯛꯇꯝꯅꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯥꯊꯩꯔꯒ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯅꯥꯔꯤ ꯑꯥꯁ꯭ꯔꯝ ꯂꯤꯡꯈꯠꯈꯤ ꯃꯁꯤꯒꯤꯗꯃꯛ ꯒꯥꯟꯙꯤꯖꯤꯒꯤ ꯁꯦꯕꯥꯒ꯭ꯔꯥꯝꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯆꯤꯡꯁꯤꯟꯈꯤꯕꯅꯤ ꯆꯤꯇ꯭ꯔꯂꯦꯈꯥꯅ ꯅꯤꯂꯣꯈꯦꯔꯤꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯗ ꯒꯥꯟꯙꯤꯕꯥꯗꯀꯤ ꯐꯖꯔꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯝꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯒꯥꯟꯙꯤꯕꯥꯗꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯝꯂꯛꯂꯤꯕꯁꯦ ꯆꯤꯇ꯭ꯔꯂꯦꯈꯥ ꯅꯠꯇꯦ ꯑꯏꯕꯤ ꯊꯣꯏꯕꯤꯅꯤ ꯃꯍꯥꯛ ꯂꯩꯇꯥꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯑꯃꯗꯤ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯑꯗꯨ ꯐꯪꯂꯛꯄꯗꯒꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯗ ꯄꯥꯝꯖꯗꯨꯅ ꯀꯉꯥꯎꯅꯅ ꯆꯠꯂꯝꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯒꯥꯟꯙꯤꯕꯥꯗꯇ ꯎꯕ ꯐꯪꯂꯛꯄꯅꯤ ꯑꯏꯕꯤꯒꯤ ꯄꯥꯝꯖꯕꯗꯤ ꯏꯁꯥꯒꯤ ꯁꯛꯇꯤ ꯏꯁꯥꯒꯤ ꯍꯛꯇꯤ ꯏꯁꯥꯅ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤꯅ ꯄꯤꯔꯛꯄ ꯉꯥꯏꯒꯗꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯅꯤꯡꯇꯝꯕꯒꯤ ꯃꯃꯜ ꯒꯅꯇꯟꯇ꯭ꯔꯗ ꯎꯕ ꯐꯪꯂꯛꯏ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯧꯖꯔꯛꯏ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯃꯥꯟꯅꯕ ꯑꯙꯤꯀꯥꯔ ꯑꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯅ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯗ ꯃꯥꯟꯅꯕ ꯑꯙꯤꯀꯥꯔ ꯇꯥꯡꯕꯟꯗ ꯐꯝꯕ ꯋꯥꯌꯦꯟꯕ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯂꯧꯎꯕ ꯁꯤꯡ ꯆꯪꯕ ꯁꯤꯟꯁꯨꯕ ꯉꯁꯤ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯃꯥꯟꯅꯕ ꯑꯙꯤꯀꯥꯔꯒꯤ ꯃꯄꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯥꯟꯅꯕ ꯑꯅꯧꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯏꯊꯧꯅꯤ ꯂꯨꯄꯥꯒꯤ ꯊꯥꯎꯃꯩꯗ ꯀꯔꯤꯒꯤꯗꯃꯛ ꯊꯣꯏꯕꯤꯅ ꯒꯥꯟꯙꯤꯕꯥꯗꯄꯨ ꯌꯥꯖꯗꯨꯅ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯊꯥꯖꯕ ꯊꯝꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯔꯛꯏ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪ ꯀꯌꯥꯗ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯃꯤꯑꯣꯏꯕꯒꯤ ꯃꯥꯟꯅꯕ ꯃꯁꯛ ꯑꯅꯧꯕ ꯁꯃꯥꯖꯋꯥꯗꯀꯤ ꯂꯝꯕꯤ ꯂꯩꯅꯨꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯣ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯦ ꯁꯩꯔꯦꯡ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯐꯕ ꯋꯥꯈꯜꯒꯤ ꯍꯤꯗꯝꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯎꯖꯦꯜꯗꯣ ꯁꯟꯗꯣꯛꯇꯨꯅ ꯌꯦꯜꯂꯛꯏ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯦꯠꯅꯕ ꯊꯝꯈꯤꯗ꯭ꯔꯕ ꯑꯏꯕꯤ ꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯂꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯃꯥꯖꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯁꯩꯊꯥꯕ ꯁꯩꯔꯦꯡ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯍꯥꯏꯕꯁꯦ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯗꯤ ꯀꯦꯜꯂꯅꯤ ꯂꯩꯈꯣꯛꯇꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯏꯕꯤꯅ ꯄꯨꯟꯁꯤꯒꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯗꯨꯅ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯍꯦꯟꯅ ꯐꯕ ꯊꯥꯛ ꯑꯃꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯝꯃꯤ ꯅꯨꯄꯤ ꯂꯥꯟꯕꯨ ꯍꯛꯊꯦꯡꯅꯍꯧꯕꯤ ꯑꯏꯕꯤꯅ ꯁꯃꯥꯖꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯏꯊꯤꯜ ꯐꯪꯈꯤꯕ ꯑꯁꯤꯃꯛ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯍꯧ ꯑꯁꯤꯅ ꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ ꯃꯍꯩ ꯃꯁꯤꯡ ꯍꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯕ꯭ꯔꯤꯇꯤꯁ ꯁꯥꯁꯣꯟꯒꯤ ꯃꯥꯌꯣꯛꯇꯨꯗ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛꯀꯤ ꯃꯥꯌꯣꯛꯇꯨꯗ ꯁꯤꯕ ꯀꯤꯗꯅ ꯆꯣꯡꯁꯤꯟꯈꯤꯕꯅꯤ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯅꯨꯄꯤꯅ ꯆꯦꯡ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯛꯏ ꯄꯤꯛꯂꯕ ꯃꯆꯥꯅ ꯆꯔꯥ ꯍꯦꯜꯂꯛꯄꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯛꯇꯦ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯕ ꯊꯤꯡꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯁꯪꯒꯤꯟꯅ ꯏꯈꯦꯡ ꯁꯤꯟꯊꯍꯟꯈꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ 1954ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯨꯇꯣ ꯁꯥꯍꯦꯕꯀꯤ ꯕꯪꯒ꯭ꯂꯥ ꯃꯩ ꯆꯥꯛꯄꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯅꯝꯗꯨꯅ ꯌꯨꯝ ꯁꯥꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯄꯗ ꯅꯨꯄꯤꯁꯤꯡꯅ ꯏꯍꯧ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯒꯤ ꯏꯖꯠ ꯀꯟꯈꯤꯕꯅꯤ ꯃꯁꯤꯅꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ 1958ꯒꯤ ꯗꯤꯁꯦꯝꯕꯔ 23 ꯅꯨꯄꯤ ꯂꯥꯟꯒꯤ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁꯩꯊꯥꯔꯛꯏ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ
ꯇꯨꯡꯗ ꯂꯥꯛꯄ ꯃꯤꯔꯣꯟꯅ ꯇꯝꯁꯅꯨ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯂꯧꯅꯁꯅꯨ ꯃꯈꯣꯏꯒꯤ ꯐꯤꯗꯝꯁꯦ ꯂꯤꯁꯅꯨ ꯁꯤꯅꯥꯏꯗꯕ ꯋꯥꯔꯤꯁꯦ ꯁꯤꯕ ꯅꯥꯏꯗꯕ ꯍꯥꯏꯕꯅꯤ ꯁꯤꯅꯥꯏꯗꯕ ꯍꯥꯏꯕꯅꯤ ꯇꯨꯡꯗ ꯂꯥꯛꯄ ꯃꯤꯔꯣꯟꯗ ꯃꯈꯣꯏꯒꯤ ꯊꯧꯅꯥꯒꯤ ꯏꯌꯦꯁꯦ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯁꯨ ꯆꯦꯜꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯥꯛꯄ ꯃꯤꯔꯣꯜꯗꯁꯨ ꯂꯦꯞꯇꯅ ꯆꯦꯟꯊꯍꯧꯅꯕ ꯀꯕꯤꯅ ꯄꯥꯝꯂꯤ ꯑꯩꯕꯤ ꯊꯣꯏꯕꯤꯅ ꯑꯁꯤꯒꯨꯝꯕ ꯁꯃꯥꯖ ꯁꯪꯁꯀꯥꯔꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯍꯛꯆꯤꯟꯅ ꯃꯃꯤ ꯇꯥꯍꯧꯕꯅꯤ ꯑꯃꯔꯣꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯙꯔꯃꯒꯤ ꯃꯤꯡꯗ ꯑꯣꯠꯂꯤꯕ ꯑꯉꯝꯕ ꯁꯛꯇꯤ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝꯁꯤꯡꯕꯨ ꯃꯃꯜ ꯂꯩꯇꯅ ꯂꯧꯔꯤꯕ ꯊꯣꯏꯕꯤꯅ ꯊꯦꯡꯅꯍꯧꯕ ꯁꯃꯥꯖꯒꯤ ꯁꯛꯇꯝꯅꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯗꯤ ꯆꯩꯊꯦꯡꯗꯤ ꯆꯟꯗꯟ ꯁꯦꯈꯥꯏ ꯁꯦꯟꯇꯦꯛ ꯄꯥꯊꯥꯡ ꯕꯦꯒꯔ ꯄꯤꯌꯣꯟ ꯑꯃꯤꯟ ꯆꯥꯛꯊꯥꯛ ꯖꯜ ꯁꯝꯕꯟꯗꯤ ꯑꯁꯤꯅꯆꯤꯡꯕ ꯄꯦꯟꯗꯕ ꯃꯩꯔꯤꯅ 1938 ꯆꯥꯛꯇꯥꯡꯕꯒꯤ ꯏꯍꯧꯗ ꯗꯤꯁꯦꯝꯕꯔ 23ꯗ ꯂꯥꯝꯗꯨꯅ ꯆꯥꯛꯂꯛꯄꯅꯤ ꯖꯃꯤꯔꯥꯕꯣꯠꯅ ꯁꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯥꯆꯤꯟꯗꯨꯅ ꯁꯩꯊꯥꯔꯛꯏ ꯁꯝ ꯄꯨꯟꯁꯤꯜꯂꯨ ꯗꯦꯕꯤ ꯏꯐꯥ ꯐꯥꯔꯤꯕꯗꯣ ꯗꯤꯁꯦꯝꯕꯔ 23 ꯑꯃ ꯍꯧꯈ꯭ꯔꯦ ꯗꯤꯁꯦꯝꯕꯔ 23 ꯑꯃ ꯂꯥꯛꯂꯦ ꯀꯥꯎꯔꯕ꯭ꯔꯥ ꯗꯤꯁꯦꯝꯕꯔ 23 ꯏꯃꯥꯒꯤ ꯄꯨꯖꯥꯗꯒꯤ ꯀꯣꯠ ꯇꯧꯔꯛꯄꯅꯤ ꯗꯤꯁꯦꯝꯕꯔ 23 ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯊꯧꯅꯥ ꯑꯃꯁꯨꯡ ꯏꯆꯦꯜ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯏꯗ ꯌꯥꯎꯗꯨꯅ ꯂꯩꯔꯕ ꯑꯗꯨ ꯄꯥꯝꯖꯈꯤꯕꯅꯤ ꯊꯣꯏꯕꯤꯒꯤ ꯁꯩꯔꯦꯡꯗ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯅ ꯊꯝꯂꯛꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯖꯔꯨꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯂꯩꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯄꯨꯟꯁꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯛꯏ ꯊꯣꯏꯕꯤ ꯒꯤ ꯁꯩꯔꯦꯡ ꯇꯨꯡꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯣ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯃꯤꯡꯅ ꯊꯣꯏꯕꯤ ꯇꯨꯡꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯨꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤꯗꯃꯛ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯍꯟꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯄꯤꯅꯕꯤꯌꯨ ꯄꯤꯅꯍꯩꯕ ꯃꯄꯨꯑꯣ ꯁꯩꯔꯦꯡ ꯑꯅꯤ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯏꯍꯨꯜ ꯑꯃ ꯔꯥꯖꯅꯤꯇꯤꯒꯤ ꯏꯔꯣꯏꯅꯅ ꯆꯠꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯌꯨꯝꯕꯨꯕꯤ ꯑꯣꯏꯅ ꯇꯞꯅ ꯏꯪꯅ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯁꯛ ꯈꯪꯖꯗꯨꯅ ꯁꯃꯥꯖꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯎꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯋꯥꯈꯜ ꯑꯁꯦ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯒꯤ ꯏꯆꯦꯜ ꯑꯁꯤ ꯊꯦꯡꯅꯔꯛꯄꯅꯤ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯤ ꯒꯅꯇꯟꯇ꯭ꯔꯒꯤ ꯀꯜꯂꯕ ꯄꯥꯡꯒꯜꯗ ꯃꯤꯑꯣꯏꯕ ꯃꯥꯟꯅꯕ ꯃꯇꯧ ꯎꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗꯁꯨ ꯃꯍꯩ ꯃꯇꯤꯛ ꯆꯥꯔꯕꯤ ꯊꯣꯏꯕꯤꯅ ꯑꯉꯥꯡꯁꯤꯡ ꯚꯥꯔꯠꯀꯤ ꯂꯩꯔꯥꯡꯁꯤꯡꯒ ꯄꯔꯦꯡ ꯆꯠꯐꯔꯣꯏ ꯍꯥꯏꯔꯛꯂꯤꯕꯅꯤ ꯚꯥꯔꯠꯇꯤ ꯙꯔꯃ ꯖꯥꯠ ꯀꯨꯆꯨ ꯂꯣꯟ ꯈꯦꯟꯅꯕ ꯖꯥꯇꯤ ꯀꯌꯥꯒ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯁꯨ ꯚꯥꯔꯠꯀꯨꯝ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯌꯥꯎꯔꯤꯕ ꯑꯥꯠꯃꯥꯕꯨ ꯃꯁꯛ ꯈꯪꯕꯒꯤ ꯋꯥꯡꯂꯕ ꯃꯉꯥꯜ ꯑꯁꯤꯅꯤ ꯋꯥꯈꯜ ꯑꯁꯦ ꯚꯥꯔꯠꯕꯥꯁꯤ ꯄꯨꯝꯅꯃꯛꯅ ꯑꯋꯥꯡ ꯑꯅꯦꯝ ꯈꯥꯏꯗꯅ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤ ꯂꯩꯔꯥꯡ ꯄꯔꯦꯡ ꯆꯠꯂꯔꯣꯏ ꯍꯥꯏꯕꯁꯤꯗ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯀꯤ ꯅꯤꯡꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯄꯔꯦꯡꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯇꯥꯕ ꯅꯥꯏꯗ꯭ꯔꯕ ꯊꯥꯗꯠꯀꯦ ꯍꯣꯠꯅꯕꯗ ꯃꯍꯥꯛꯇꯣ ꯅꯥꯏꯇꯣꯝ ꯍꯤꯡꯅꯤꯡꯕ ꯃꯇꯧꯗꯣ ꯍꯤꯡꯕ ꯉꯝꯂꯣꯏ ꯀꯩꯗꯧꯅꯨꯡ ꯑꯄꯨꯟꯕꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯕꯣꯠꯅ ꯁꯛꯀꯤ ꯑꯄꯨꯟꯕꯅ ꯖꯣꯏ ꯑꯁꯤꯒꯨꯝꯕ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯕ꯭ꯔꯤꯇꯤꯁꯄꯨ ꯚꯥꯔꯠꯇꯒꯤ ꯆꯠꯍꯟꯈꯤꯕ ꯉꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯕꯤꯅ ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯏꯐꯨꯠ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯗ ꯄꯨꯡꯖꯅ ꯂꯩꯔꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯀꯥꯏꯔꯣꯟ ꯁꯛꯈꯤꯕ ꯀꯕꯤꯁꯤꯡ ꯁꯩꯊꯥꯗꯨꯅ ꯏꯁꯩ ꯁꯛꯈꯤ ꯑꯗꯨꯒ ꯁꯩꯊꯥꯔꯛꯏ ꯀꯃꯜꯅꯁꯨ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯩꯀꯣꯜꯁꯦ ꯀꯕꯤ ꯅꯪꯒꯤ ꯀꯕꯤꯇꯥꯅꯤ ꯏꯁꯩꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔꯅ ꯁꯛꯈꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯨꯡꯁꯤꯖꯕꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯁꯥꯠꯂꯨ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯨ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯃꯀꯥ ꯂꯥꯝꯅ ꯃꯃꯣꯟ ꯅꯣꯛꯅ ꯁꯩꯊꯥꯔꯛꯏ ꯀꯃꯜꯅ ꯃꯩꯇꯩ ꯆꯅꯨ ꯁꯩꯔꯦꯡꯗ ꯆꯥꯎꯕꯅ ꯃꯩꯇꯩ ꯀꯕꯤꯗ ꯁꯩꯔꯦꯡꯗ ꯋꯥꯖꯈꯤꯕ ꯂꯣꯟ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯃꯨꯛꯇꯪ ꯀꯔꯝꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯄ ꯉꯝꯒꯅꯤ ꯈꯟꯖꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯅ ꯁꯛꯈꯪꯅꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕ ꯅꯦꯇꯤꯚꯀꯤ ꯋꯥꯈꯜ ꯑꯗꯨꯃꯛꯀ ꯐꯣꯡꯂꯛꯏ ꯏꯔꯥꯕꯣꯠꯀꯤ ꯇꯨꯡꯏꯟꯕꯤ ꯑꯣꯏꯅ ꯆꯦꯐꯣꯡꯒꯤ ꯂꯝꯗ ꯆꯪꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯦꯡꯕ ꯉꯝꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯎꯕ ꯐꯪꯂꯛꯏ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯁꯥꯍꯤꯇ꯭ꯌ ꯀꯂꯥꯒꯤ ꯂꯝꯗ ꯂꯩꯇ ꯂꯥꯏꯔ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯝꯅꯃꯛꯀꯤ ꯃꯉꯥꯜ ꯎꯠꯊꯣꯔꯛꯏ ꯑꯗꯨꯒ ꯁꯩꯊꯥꯔꯛꯏ ꯁꯥꯠꯂꯨ ꯂꯩꯀꯥ ꯐꯅ ꯉꯥꯜꯂꯨ ꯅꯉꯥꯟ ꯂꯩꯅ ꯍꯤꯡꯉꯨ ꯂꯣꯏꯅꯥꯏꯗꯕ ꯃꯇꯝꯒꯤ ꯆꯦꯜꯅꯨꯡꯗ ꯄꯨꯈꯤꯁꯅꯨ ꯑꯅꯧꯕ ꯄꯥꯎꯖꯦꯜ ꯌꯦꯜꯂꯁꯅꯨ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯇꯥꯛꯂꯁꯅꯨ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯄꯤꯛꯅ ꯃꯒꯨꯟ ꯂꯩꯕꯤ ꯏꯃꯥꯅꯤ ꯁꯥꯠꯂꯨ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯨ ꯍꯥꯏꯕꯁꯤꯗ
भारत की अपुनबा नेशनलिज्म कथोपगी सक्तमदा मणिपुर सु याउरी नेटिव की इहुनगा लोइनना अनोबो भारत की मंगलांदा कबीना चौथोकचबा ngambani asumna आदर्शवादी अमा ओइना रोमांटिक सगलोन दा फजबतबु अफबतबु उदुना मियोबना मियोबगी इतिहास पु येंगदुना सैथारंबा कबीना मतम कुइरबगी तुंगदा समाजबु येंगलकपा मिकुप्ता अथीबा तमथीबा सक्तम उबा फंगलई इंगना चिंगना लेरंबा वाखल modernist कबी अमगुमना लेचाबा ngamlakte पुनिंग वाखल दा नुआइतबगी चैना चैफु फावरई ओलकलिबा समाजगी सेलना मियोबगी लमचत्का अमगा नुसिनरतबा मेटेरियल गी जगत अमदा लुक्किदुना ngahak leitana tawtharakba sakti munarakpagi lan laipak tong phatnarakpa udaba ngamlakte maram sidagi thoklai kabigi wakalda kha africa na ningtambada amadi kaidano achumba kaidano phajaba matam ama bharat ki ningtam andolon amatta oikiba bharat ki miyamgi khut हिंसा की थांगलेन पाखना रही फिबम मसदा माले मफों पुडिंगा दनी धर्म बुचे न थांगदुना अचुंबा फजबा न लेंग्रबली चटनी हायरंबदु निंखाई रमी अदुगा हायरई निंखाई रमी अदुगा हायरई थाजरुई अदुदी अदुंgai असैबगी सैरोंदा अचुंबदी फजबदी अचुंबनी अदुबु कदाय मालेम छिन्ना कोइरुरे लेरमदे कदाइदसु अचुंबा फजबा ओइरमले चिनगी चिनबान थोंगी मपान थोंगी कईदनो अचुंबा कईदनो फजबा कबीगी इमेजरी की मालेमना इंगांग पाक्तंगबा इमु पाम्फेनबो उरई तमथीरबा सक्तम सागलई अदुबु पुंसीगी अवांगवा फिदम अमदा मियोबगी दमक्ता कथोकलबा कबीना थाजबा मांगदे नोमदी सोइदना नुसीना रखिनी हाइबसिनी थमोइगी सेंगलबा वाकत ओइना मियोबदी अमतनी अमगा नुसीना से हाइना थमजरई पुंसीबुगु मसक ताकलदुना पाउदेलसी चेंजरई आइसु चटकिनी नंगसु चटकिनी मासु चटकिनी लेंगदबदी अचुंबनी फजबतनी नुसीबतनी अखोइदी मीनी पोपा पाइबनी सीबनाइबनी पोपा नाइबनी सीबनाइबनी लुकिनी मतंगी इरोनुंदा मालेमसु नुसीबगी पाउदेल लोइना रई पुंसीगी फजबा मसक उलई महाकी सैरेंगसिंगदा मणिपुरगी नुसीबगी हौरकलबा मियोइबगी नुसीबदा लेसेमलई असुगुंबा ईबी मरैबाक अमदी मियोइबगु नुसीबगी वाखलोन उत्पा सैरेंगी खुमचत असे फोंदोकपगी मवोंगदी संदगी मसक पान फोंदोकपा खुफोंदोनी थोबीदी इसै सैरेंग इबीनी वाहै सेलेबल सेमदुना मानबा तांककी मवोंग सेमदुना फोंदोकपदा हैनदबिनी असिमक सैरेंगसिंग असिदसु उबा फंगी रोमांटिक सैरेंगी मफोंदो की मवोंग मतौ लौरी वहाईगी तांकक सेमदुना रिदम नाइना ताबदा नुआइना सेमबा से अरीबा सैरेंगसिंगदसु फंगली अरोइबा परेंगदा मानदबा सेलेबल थमदुना अंता अनुप्रास की मसक्ता वहाई लेकिन सेमगबा असिमक अईबिगी सैरेंगसिंग असिदे हैनना सिजिनबा खुफोंदोगनी खुदम मोइना नुपागी थांमै सैरेंगदा वहाईगी तांकक तरे सेंबा थेंगनरी अरोइबा परेंगदा पीबी थमदुना ताबदा इसैगी रिदम पीरी वहाईगी लेटेंगसु ओइरी अनुप्रास की फजबा मसक्ता हंजिन सिजिनबगी मयेकी खुथेक कुथोरई कुमदा कुमोन कुमंगा सुबा सिनी असिदसु नतना सिमिली अमदी मेटाफोरना चिंबा कयासु सिजिनरी भारत बासिगी युमथोंग खुदिंग थौमै थानुना निंगतंबगी नुंगाइबा फोंदोकपबु लुपागी थौमैनी हाइना मेटाफोरिक ओइना फोंदोरई अरंगबा मैरागी मंगालबु थवान मैरा परेंगनी सिमिली ओइना पुसिलई आइदि उपमाल लंकार पीबा चांगदमनबा असुमना लंगला अमतदा लेंगलिबा लैगी परेंगी इमेजरी सेम अतोपा पंजदबा ngamdaba लिसिंग समापन मरफुगी मतुंगदा कबीसिंगना यामना फजबा मोंगदा लमदम मसिगी कल्चर की रुट्टा तंगसिनदुना सैरेंगी खुटफोंदो सेमना बगुम अईबना लाई हरावबगी सैसक अमबु निंगतंबगी हराव तयामबा फोंदोकपदा पुसिलई ngasi kauba numitse nungaire haraure asidagi hena nungaiba kadaida bu leiriba asidagi hena harawa kadaida su leiriba lengak longi miyengna manipur bu nungsibagi miyeng thambata natana culture nuksijabagi mami saireng sida uba phangi thobigi saireng singda imagery ka hena machu lokadi thengnade ariba wahi wata khangba ngamdaba masakta pusin basu tawde
matang chana praman panthai pauta sizinaba amadi miyamga hena naknaba lon sizinaduna pabada nungaiba mongda semlaba saireng singni thoibigi tangna thamlamlaba saireng singa sidda mapung oina uliba miyengdi samaja ma sagatpani miyoibabu nungsibagi matau utpani maram asina mama lepa ku nungsibagi nungsiraba leinam sandokwa thengnari manipur bu nungsijaba loinana bharat ki paklaba lamdam da thonal ubangam lai manaba samaja magi manglanda tawjakhibi ai bigi wakal mapung phaki rajniti gi punchida wana thirakhiba miyoibagi ningtamba amaga khenaba thamdaba punna hingminabagi punchigi masak ado ai bina saireng chaklon da phangle pakumpi duna uthoklamle haina thamjari thoibigi saireng gi yawpham ningsingli nangbu he thoba kaidano achumba kaidano phajaba ahum subada salu leka phana salu mari subada kha afrika na ningtambada ritu da phongre tang kuntarek tang kuntra bahogi manungda lerang pareng tatpharoi saite ge anova class 86 da tamba dhruva taran ningsinglaling asida thobi devi ponji chegla amada ningtamba amasung ningtamba asailu lupa gi thongmai manipuri ningtam saireng national book trust india 1998 ningsingling asi sunupi gi konjel manipuri literary society idk lani lekoktagi ningsinglaling asida thobi devi ado mari leina balaidik amasung chepong saisida laidik khara chupirami sisu khangjan bibada yamna kanagani mem chobigi wak mamai bi amasung atai wareng sing 1999 mem chobi phokjarong 1995 nahatwa maruna gi nongthang leima amasung taibam 2001 thobi devi ningsinglaling asida 1997 kojam chantibala thobi devi 2010 subadani editor laikolgi april 2017 14 suba masing rk bidu ningsinglaling asida takhelamam thobi jamira bot last tare subada imagi puja impal lisingam tamapan marputare asida waringsi gi aroiba ojare losenjar punama pukhilimjar matang asida akoigi feature tawjariba lekhidraba writer woman founding writer takhelambam thoibi mingoina panjarabada takhelambam thoibi devi bu honor tawminase amtang photo si zoom tawjarake adom na akoi mayam namtang honor tawminase Koina Laikhidraba author Manipur literature da founding woman writer si mathang naina jarakpada hena magi maramda ibirakpa mingoina panjarabada paper asing asigi paper imana pabikhirpasi koijam santibala mingoina panjarabada koijam santibala busu thagat pochari dagi akoigi pabiriba imabu su nasigi se 40 minutes kara helangani aduna imagi damakta su love and like thabira u koi mayamna nasigi khangminna basida imana pabibagi damakta matang asida ai comment khara lokhatjage do comment se lokhatringai da aina aigi site tagi aina english ki lyric amamam lokhatlaga share tawjabani ai mate khamatang tawjage aina masigi lyric se masi manipur gadi relevant laibanate
ai am tang ucharake larik si amna chawba picture photograph ka kona rakanda book si if you knew me you would care haibase nupi mayam da focus tawrakanda Jainab Salvi hariba photographer sina irakpan ado masigi larik si gi maramda ai kitang share tawjarake aina masigi larik si ek pa ki bakanda full back to back paki masida yauriba wari singsi amna nupi da world gi mapam da nupi singsi gi wari si taba kanda oh nupi gi wari si the same ne world gi mapam amada ogera haibasi madu khalanba duga magi awaba du da kamain tawrakanda mana empowered oina hingba ngamba adugi warini masiki introduction sida line amani tang share tawjarake Zainab Salvi hariba sine ibi rakana mana compile tawraka photograph amasung warisi na semba larikni the images of women survivor of war, rape, displacement, poverty and violence have often been confined to only that of the victim. And of course, war and violence cause pain and damage bodies and soul. And in that sense, they create victims. But the story does not always end there. And of course, the story never begins there. Smaitog da namana masigi book asi mapam sing sa tang panjarake Democratic Republic of the Congo, Afghanistan, Bosnia, Herzegovina, Rwanda. Masida isa woman ki story se mana maduda mana thengnarapagi wari simi taurisi aduga yamna tu chungbai amna sumaina thokiba si oiraga sunupisne am strong oina amok tawrakpada adugumba gi wari ni ko masigi ai picture se share tawjarake sigi nupi sigi mami sina my name is Euphrates aduga ma se chahi train pandal honga ba matungda ma se macha taratare poi hai taratare sidane nipana madilai gitreba nipan sina dum ka haini pokpa kanda dum lei gidaba main oiba ado amta khalune nupi amana macha tratre pokpa haise magi physically da keno tauba sokpa khotpa do adu kandu da moigi marakta ma se rape taubi khiba rape tauba gi matung sida pura si bagi mong da ma se dopira ma basida priest amana ma se safe tawrakanda ma se NGO maga tawraga ma se main tawrakanda survive tawrakpagini ada mana sida is the last at mana survive tawrakanda mana hingna bagi lambi se talakpase sida isa magi sida isa mana share tawpase yamtang matek si pazarake you know money matters money means a lot before joining the program I was useless with no value people were pointing at me but now that I earn money I have value. Now people consider me. The fact that I'm touching money, the fact that I'm using money gives me some value, both inside and outside the family. I now get some consideration, and now I am a businesswoman. Mase hana mina kahini magi imungi mina su mapangi mina su mini kaina thana bidabadu. Duga maina magi life sidai sang sa yinu piyama oibagi macha puklakpada mangonda waba dagi mina kano moigi kano rape taubi kibadagi mase survive tawra akanda magi lambi hai tare ko mana program ama join taw hai se moigi woman to woman hai na moi organization ama leiba adu dai du join taw badagi di magi business part ama pirak pada mana paisa ta la kanda mana paisa gi power sina ma matung da hingbagi empowerment gi tie up taw badu neba ada masi aina lokhat charaga share taw zari si akoi gi personality development gi class aina mate ama koi once in a month loza ba matam dasu koi gi amna yang oi ba koi manipur dagi angang sing han jeje kano aina khangna ba mi du na aina pamjari basida
support ตꯧเดให้บดีมานะก็ career รมเดจังนิงบสิมานะขังนะบดูนะ support ตꯧตบಅದು ಕಮಾಯಿನ್ ತೌನಿ ಕೈನ ಹಂಗ ಅದನ್ನ ಸಿಗುಂಬ ವರಿಸೆ ಪಾಲಕಾಂತ ಅಕೊಯ್ನ ನುಪಿಯಮ ಒಯ್ನ ಎಂಪವರ್ಮೆಂಟ್ ಸಿದೈಸ್ತಮಾಗಿ economically independent oibisigal linkage lay haibadu aina uchanini dagi masida wari amagamuk ay ucharake my name is Wahida haina sigi nupi sigi warini duga masina mok sahi nipu hela ba mahondagi nipu hen ba nupa amada magi parents sina mana chahi tratruk suba da masi luhong han kiya adagi luhong han ki ba matung da ma main tawraga ma di matam tu da nupa si da magi parents na luhong halla bani na nupa si kanano karino ka khangponte duga moi luhong ya duga ma se macha ma pu akanda mai mayum si da leireba duga nupa si da chakreba adu man magi mapam si da dum leira bani na mapam gi mina suma se lehaning dreba aduga mana mai nupasi amuk thira kan chappa se chalaga mai nupasi amuk asomna kan da nupasi gi nupi ani amuk lera me ado mana ka haini leibam leitabani na nupa mayum du da leire dana ado nupa mayum du da leiba se da nupi ahan ani sina mo ma se mana khoi imung du gi angang oirabani na imung gi thapak gi ga chol thong ba thakba du me am se do ento halla kan da madu gi bari du taura kan da ma se hujiki NGO organization siga moiga pulla kanda training adai nupi empowerment rights adagi magi financial independent oina ba tambi bani da moigi sumba organizations na iti adu tawaina moina training pi bana taba mafam dugi chana ba adu beautician ama oira kanda ma setapna income tawra kanda income phanga kanda magi adamaina empowerment like bagi wari ni adagi last ki wari amatanga masidi yamna aingonda tuchumba wari amani masigi nipi sigi wari siam share tawzarake my name is Caritas masina kamaito geda masi masina kanoni magi imung sidai sida mana mai nupasina ka phubiba nupana abuse tawbiba dagi adugumbagi problem yam leikre ko aduga man hujiki organization si unaraba matung da mana self economically kamaina tawrakani da mana beats works tawrakanda tawkiba adagi nupasina madugi training du chappa kanda mapan thui nang asa kai khatta batau ba haitare ko nupa te ga khangna baini kaina ma se panchai de chai biba main tau ba de mana adu maina chai raga sumana training se dum chatpa adu ga magi right ki maram da khangba du main tau raga tam na ma se financially independent oira kan da imungi pot ka lerak pa dai dinu pa se na ma se mapan thuk pa se yare e kaina hai ba si ta ba se akoina manipur da su dum sigum ba gi bari si adum akoina taki ba yawe da aina masila reksi pa ba kanda o nupi gi awaba si world gi mafam khuding makta corner da khoi myam se sakchu mai met khena ba leira ga su awaba de dum same ni habdu gi share tawzabani the masigi quote amasi last I share tawzaram ge and my husband is no longer beating me. There is something which is very positive for me, and I was able to buy a piece of land. And now I can buy food, clothes, and even some other things which I use in the house. And my house is very clean. I have very beautiful chair. This is what I did. I managed to buy those chair myself. Mana matomda mana apamba. Idi mana chair and hide is mana chair and pamba. The laibangam kidaba adugumba kiwari orangani. But the namasiki direcsida yamna pasaba compile taurakanda koigi nupi meyam gi wari ni aina madu amtang share tawzaban imana kari khandi madu tabda adu marang marakta aikoi nupi meyam si da adu ba wari singu utpi ba pa adu ai mayam na pa de habanate he na pa su leiramgani adu akoi punamak se
survive ตบสิดาโอไอ้แต่น่ะเต้นวารีสิเดีย पृथ्वी की मफम मत सुबह है कंसोल यादना मरक्ता याम कानाबा पोट अमनी हैना थमजगे ꯗꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯤ ꯄꯨꯡ ꯑꯃꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯀꯃꯦꯟ ꯈꯤꯇꯪ ꯂꯧꯈꯠꯆꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ last khamba thoibigi last part amukta loisanbiyu haise comment se handaksi amuk akoi khamba thoibigi pabasi taba listener khara henkat li aduna magi si mathang para kanda mayam na expect tawrisi masi hana su lakrabani ado aina imada haizage akoi gi mahakabi angang thalna irambada mayam na wari oina tabadu adu iba yaudabadu gini haire ise ado imana amtang madu address tawbi hujiki do ai bhab tadre kari haba last part ai di loin pagre na ai wakhanda leire wakhanda leire de badu mayam na pade na khalise akoina lila gumbada takibada khambaga thoibiga si thang thinabagi types part se madudi gi mahakabi angang halnati madu ibadu de yaudedana ada mayam akoina pabasida loisandre na khalleba adu mana amtang explain tawbi mayam okay kanoni mana akoigi mahakabi akoigi khanda akoigi kabi aisida ai explain masam tang ai tawjage matam hela su hena kabi aisida kabi di ras leiba waring chairing chu kabi kawi hare ko kabi di ras leiba di akoigi cha injang da mahau yam leiba injang charaga khoshi yam hawidana akoigi atma se ahawba injang chaba matam sida charaga satisfaction ama phangeba yam hawine moin chan aduga like se paba matam da akoina kabi gi oiba manung lom da changchala di akoigi kaino se yamna akoigi saitya si wangi haina admaina thamjage ahan bada kabya haiba ma mahakabya haiba ma khanda kaiba haiba ma kabya mahakabya khanda kabya ras leiba waring charing bu kaiba kawi haire ko akoi loina bakse asai sida mu khaidok pa sida khanda kabya di machet oiba kabya haibani machet se kaidoge na haiba bu wari se akoi mayai wai de gi horaga ne lechabi mapung phaba dei horakan da lohonga kan he luisan ba aduda rasri yamna asmi na heda pabada pi ta ningba nok ningba kap ningba se loina yawba adugumba khanda kabya se mase aini example pira kanda kena tawbigani akoigi khandai di machet haibane ba aduna masida aina akoigi manipur saitya da su yamna masing leire adugo aina tawjarakpa hinajarakpa aina ijarakpa amada kena da meghadut aiche kalidas ki neba mahakabi kalidas ki ni ko mahasu mahakai be iri banu pa neba yamna mai wariga dusu yamwana horakpa kalidase aduga mana kano legend duty habadi handok loisina command dem gol pichona handok pani aikoi bi da tamai elective manipuri da adu khanda kai bi neba ka mai tawgebo kanagumba mahadeva si amna strict oiba kanoni ko administrator id officer haitare aduda magi kano manane magi employee manane mathauda thodang da thawidudaba karigi thawidudri noina haibadane mana lesing duty sigi central idea duni ko ina pijari se kayagi matik phajage bune mana ramgiri kauba mafamdagi alakapur sidagi ramgiri tanamgi journey amkhakneba masi kanano karamba ramgiri no himalogi chingnol mapanse masi describe taweba kalidas na tawmi se masi geographical gi phek yaure geography du da koina chingpa turen khakta udeba saitya se pusalaga maduda mioi bagi wakhan se sum tawtho hanba anan jakhasi mai mathaudang da thausarakte na mai nupi se luhongu basida ma se office ka kabre am chang nai raktabdo ajoi dinang alakapur da laga ramgiri sidagi alakapur da nang jakhasi loi thari meba loi thaba sida ma na hekta
ꯑꯄꯥꯏꯕ ꯂꯩꯆꯤꯟꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯁꯥꯟꯅꯧꯁꯤꯗ ꯄꯥꯎ ꯄꯤꯕꯤꯌꯣꯏꯗꯅ ꯃꯥꯅ ꯏꯕꯅꯦꯕ ꯁꯨꯝ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯋꯥꯍꯣꯡ ꯊꯦꯡꯅꯔꯛꯀꯅꯤ ꯁꯥꯃꯨꯒꯤ ꯅꯨꯡꯁꯤꯕ ꯁꯥꯒꯁꯦ ꯊꯦꯡꯅꯔꯛꯑꯒ ꯂꯩꯆꯤꯟꯁꯤꯗ ꯃꯥꯅ ꯗꯨꯠ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯄꯤꯛꯄ ꯀꯩꯅꯣ ꯑꯃꯈꯛꯇꯅꯦ ꯃꯥꯒꯤ ꯔꯁꯁꯦ ꯃꯕꯨꯛ ꯆꯣꯟꯅ ꯌꯥꯎꯕ ꯈꯣꯏꯍꯤ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯟꯗ ꯀꯥꯏꯕꯦ ꯀꯧꯋꯦ ꯑꯗꯨꯒ ꯗ꯭ꯔꯤꯁ꯭ꯌ ꯀꯥꯏꯕꯦ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀ ꯀꯗꯥꯏꯕꯨ ꯀꯧꯔꯦ ꯗ꯭ꯔꯤꯁ꯭ꯌ ꯀꯥꯏꯕꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯁ꯭ꯌꯁꯤ ꯎꯍꯟꯕ ꯗ꯭ꯔꯃꯥꯒ ꯁꯥꯟꯅꯔꯛꯑꯀꯥꯟꯗ ꯁ꯭ꯇꯦꯖꯗꯒ ꯂꯤꯂꯥꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯑꯁꯤꯗ ꯗ꯭ꯔꯤꯁ꯭ꯌ ꯀꯥꯏꯕꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯍꯥꯀꯥꯏꯕꯦ ꯍꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯃꯍꯥꯀꯕꯤ ꯑꯉꯥꯍꯜꯁꯤꯅ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯤ ꯏꯔꯤꯁꯦ ꯋꯥꯔꯤ ꯃꯥꯅ ꯈꯝꯕ ꯊꯣꯏꯕꯤ ꯄꯣꯛꯍꯟꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯥꯅ ꯃꯣꯏꯔꯥꯡꯁꯤꯗ ꯆꯠꯂꯀꯥꯟꯗ ꯋꯥꯔꯤ ꯂꯤꯕ ꯀꯌꯥꯗꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯔꯣꯟꯁꯤ ꯅꯩꯅꯔꯛꯑꯀꯥꯟꯗ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯦ ꯄꯨꯁꯟꯕꯅꯦꯕ ꯀꯔꯤ ꯍꯥꯏꯅ ꯄꯨꯁꯜꯂꯛꯀꯦꯕꯨ ꯃꯅꯤꯄꯨꯔꯁꯤꯗ ꯃꯍꯥꯀꯥꯏꯕꯦ ꯍꯥꯏꯕꯒꯤ ꯔꯁꯁꯦ ꯑꯁꯤꯒꯨꯝꯕ ꯔꯁꯁꯦ ꯃꯈꯜ 8ꯁꯦ ꯁꯨꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡꯗ꯭ꯔꯒꯗꯤ ꯃꯍꯥꯀꯥꯏꯕꯦ ꯀꯧꯗꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯁ ꯃꯈꯜ 8ꯁꯦ ꯁꯨꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡꯕ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯩꯅꯣ ꯏꯔꯤꯕ ꯃꯥꯒꯤ ꯈꯨꯠꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯗꯒꯦ ꯍꯥꯏꯕꯕꯨ ꯔꯁ ꯃꯈꯜ 8 ꯈꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯍꯥꯀꯥꯏꯕꯦ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯔꯁ ꯃꯈꯜ 8ꯁꯦ ꯁꯨꯅꯅꯕ ꯍꯥꯏꯅ ꯃꯥꯅ ꯂꯣꯏꯅꯃꯛ ꯈꯣꯝꯖꯤꯜꯂꯨꯔꯒ ꯈꯣꯏꯍꯤ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯜꯂꯨꯔꯒ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯕꯁꯤꯅ ꯈꯝꯕꯁꯦ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯗꯦꯕ ꯃꯥꯅ ꯏꯔꯛꯏꯁꯦ ꯄꯣꯛꯄꯗꯒꯤꯗꯤ ꯑꯣꯏꯒꯗꯕꯅꯤ ꯄꯣꯛꯄꯗꯒꯤ ꯏꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤꯗꯨꯗꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯈꯝꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯟ ꯁꯦꯟꯕꯗꯒꯤ ꯍꯧꯕꯅꯦꯕ ꯃꯥꯒꯤ ꯆꯦꯞꯇꯔ ꯑꯍꯥꯟꯕꯗ ꯍꯧꯔꯤꯁꯦ ꯑꯗ ꯁꯟꯁꯤ ꯁꯦꯟꯕꯁꯤꯗ ꯃꯆꯦꯝꯁꯤꯗꯒꯤ ꯃꯥꯒ ꯁꯦꯠꯅꯔꯀꯥꯟꯗ ꯃꯆꯦꯝꯁꯦ ꯃꯥꯅ ꯑꯃꯨꯛ ꯊꯥꯛꯄ ꯃꯆꯦꯝꯅ ꯅꯍꯥꯟꯈꯩ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯃꯌꯥꯝꯁꯦ ꯃꯗꯨꯗꯒꯤ ꯁꯟ ꯁꯦꯟꯕꯁꯤꯗꯒꯤ ꯈꯝꯕꯒ ꯊꯣꯏꯕꯤꯒꯤ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯁꯥꯏꯠ ꯇꯨ ꯃꯥꯅ ꯎꯠꯂꯦꯕ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯈꯝꯕꯒ ꯊꯣꯏꯕꯤꯒ ꯃꯥꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯈꯪꯅꯈꯤꯕꯁꯦ ꯁꯟ ꯁꯦꯟꯕꯁꯤꯗꯒꯤ ꯎꯠꯂꯦ ꯑꯗꯨꯒ ꯃꯊꯪ ꯀꯥꯎ ꯐꯥꯔꯅꯤ ꯁꯟ ꯑꯗꯒꯤ ꯀꯩ ꯐꯥꯔꯅꯤ ꯂꯝꯖꯦꯟ ꯆꯦꯜꯂꯅꯤ ꯃꯨꯛꯅꯥ ꯁꯥꯟꯅꯔꯅꯤ ꯑꯗꯒꯤ ꯍꯦꯔꯣ ꯈꯜꯂꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯔꯁ ꯃꯈꯜꯁꯦ ꯉꯁꯥꯏ 8ꯁꯦ ꯌꯥꯎꯔꯤꯑꯕ ꯔꯁ ꯃꯈꯜ 8ꯁꯦ ꯑꯩꯅ ꯈꯤꯇꯪ ꯄꯟꯖꯒꯦꯀꯣ ꯁꯤꯡꯒꯥꯔ ꯔꯁ ꯕꯤꯔ ꯔꯁ ꯍꯥꯏꯁ ꯔꯁ ꯀꯔꯨꯟ ꯔꯁ ꯕꯤꯚꯠꯇ ꯑꯗꯚꯨꯇ ꯔꯁ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯅ ꯔꯁ ꯃꯈꯜ 8ꯁꯦ ꯃꯁꯤ ꯁꯨꯔꯛꯑꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯒꯤ ꯆꯥꯡ ꯌꯦꯡꯅꯕꯗꯣ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯇꯥꯅꯤꯡꯗꯅ ꯇꯧꯕꯅꯤ ꯃꯍꯥꯀꯥꯏꯕꯦ ꯑꯁꯤꯗꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯀꯥꯟꯗ ꯃꯗꯨ ꯃꯕꯥꯅꯤꯁꯦ ꯀꯥꯏꯅꯍꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯑꯔꯣꯏꯕꯗꯨꯗ ꯊꯥꯡꯅꯒ ꯊꯤꯟꯗꯠꯅꯕꯗꯨꯗꯤ ꯃꯥꯅ ꯑꯏꯕꯗꯗꯤ ꯌꯥꯎꯔꯝꯗꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯨꯒ ꯁꯥꯖꯜꯂꯀꯥꯟꯗ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯅ ꯄꯥꯖꯔꯤꯗꯤ ꯉꯁꯥꯏ ꯑꯉꯥꯡꯍꯜꯅ ꯊꯝꯃꯝꯃꯤꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯆꯧꯕ ꯃꯍꯥꯀꯥꯏꯕꯦꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯔꯣꯏꯕꯗ ꯄꯦꯅꯥ ꯁꯛꯄꯅ ꯑꯗꯒꯤ ꯋꯥꯔꯤ ꯂꯤꯕꯅ ꯅꯠꯇ꯭ꯔꯒꯅ ꯂꯤꯂꯥꯗ ꯀꯩꯗ ꯎꯠꯂꯝꯃꯤꯕ ꯃꯌꯥꯝꯗꯨꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯔꯁ ꯃꯈꯜꯁꯤ ꯁꯨꯔꯕꯅꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯁꯔꯨꯛꯇꯨꯗꯗꯤ ꯃꯕꯥꯅꯤ ꯊꯥꯡ ꯊꯤꯟꯗꯠꯅꯔꯒ ꯑꯔꯣꯏꯕ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯃꯕꯥꯅꯤꯃꯛ ꯁꯤꯔꯦꯗꯅ ꯂꯣꯏꯅ ꯑꯁꯤꯕꯅ ꯄꯣꯂꯣꯏ ꯑꯣꯏꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯂꯧꯕ ꯑꯗꯣ ꯑꯉꯥꯡꯍꯜꯅ ꯏꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣꯗꯤ ꯀꯅꯥꯗꯗꯤ ꯍꯥꯏꯔꯨꯅꯤ ꯃꯥ ꯏꯔꯝꯗ꯭ꯔꯤꯗꯨ ꯂꯥꯟꯕ ꯅꯠꯇꯦꯕ ꯔꯁ ꯃꯈꯜ 8ꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯃꯍꯥꯀꯥꯏꯕꯦ ꯍꯥꯏꯗꯅ ꯀꯧꯔꯤꯅꯦ ꯑꯗꯨꯅ ꯔꯥꯃꯥꯌꯣꯟꯗ ꯃꯍꯥꯚꯥꯔꯠꯇꯁꯨ ꯃꯍꯥꯀꯥꯏꯕꯦ ꯑꯅꯤꯗꯨꯁꯨ ꯆꯥꯎꯈ꯭ꯔꯕ ꯈꯟꯗꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯣꯏꯔꯛꯄꯗ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅꯃꯛ ꯂꯥꯟ ꯂꯣꯏꯔꯀꯥꯟꯗ ꯐꯨꯝꯖꯤꯟꯕ ꯐꯥꯎꯗꯤ ꯌꯥꯎꯔꯝꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯔꯥꯏꯇꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯝꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯉꯁꯤꯒꯤꯁꯦ ꯍꯜꯂꯣ ꯑꯩꯅ ꯏꯃꯥꯅ ꯃꯗꯨ ꯄꯥꯔꯤꯉꯩꯗ ꯑꯩꯅ ꯑꯩꯈꯣꯏ ꯄ꯭ꯂꯦ ꯂꯤꯁꯇ ꯌꯦꯡꯉꯀꯥꯟꯗ ꯃꯥꯅ ꯄꯦꯖ 3ꯃꯨꯛ ꯃꯤꯁꯤꯡ ꯑꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯑꯝꯇꯪ ꯌꯦꯡꯉꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯩ ꯃꯗꯨ ꯑꯗꯨ ꯇꯞꯅ ꯌꯦꯡꯉꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯥꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯑꯝꯇꯪ ꯄꯥꯊꯣꯛꯑꯁꯤ ꯑꯗꯨꯒ ꯅꯣꯡꯃ ꯐꯖꯅ ꯌꯦꯡꯉꯒꯅꯦ ꯂꯣꯏꯅꯃꯛꯇꯤ ꯂꯣꯏꯔꯝꯈ꯭ꯔꯕꯅꯤꯀோ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯂꯣꯏꯔꯝꯗꯕ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩ ꯑꯗꯨꯝ ꯄꯥꯖꯒꯦ ꯑꯩ ꯑꯝꯇꯪ ꯆꯦꯛ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯕꯗꯤ ꯂꯣꯏꯅ ꯄꯥꯈ꯭ꯔꯕꯅꯤ ꯄꯥꯈ꯭ꯔꯦ ꯑꯗꯒꯤ
Arif Aribam ngasi matam khara gi mamangda Arif se amuk hostel da laigidana yengba phangdabada ngasi di phange haina yaubiri yamna ngai Arif kanna larik pau anauba college tambagi Bushan haubamna Kaisampat Laimajam Laikai enjoying the program haina ibirai yam nungai iba ichai mo se dum sagoina di khangna jadri adu udi unaramani bhari ma ado aisu karamba numit amada aigi listener adagi aigi kai haitare cha sing isu sing punama unaba phangba numit amadi soidana ai wakhan khalli uji aigi yung kai ka sisu kharaga changba yare adu kaino ma oina tawrakanda aina karam haina address na kamai tawba haji khalli amtang unaningi ibungo busan thagachari koi mayam interaction session nama covid ka si khara dakthagrakanda amtang sinjarake imana koi gi listener mayam ga amtang interact tawbagi which they fulfill tawnabagi damakta dagi iche sadna su yengbiri nagamapal dagi chat ai naw adum phajana yengbani thagachari dagi Roshan Lai mayum sina muk ma se chahi amagi matungda muk khambathoi bi se muk playlist se muk tari bani aduna masini akhoi gi Library of Manipur na audio book oina lairagadi akhoina any matam taning ba matam da chahi amagi matungda tagraga sa muk taning ade muk thigalaga taba ngamba aduna yamna akhoi gi damakta di mangol oira ba haitare ko sumaina technology se leiraga akoina once record tawraga hanjan tabagi opportunity leibasi masini akoina sinjarisi aduna sumain tawdana lai mai hum Roshanna chahi amagi matungda ngasi so amuk tajari haina ibirai aduga kaino ni aina khambathoi pabada yam emotion ama wangi ban mi am yawi ai thandaga kappa loisanta baga yawi mado samu khonget bado khambasi kauthoga mayumdagidi akoigi hujikangi manipurgi situation siga so hape manar ko matang yawi ko matamdu manipurgi situation ni kabine ye dusu to taguma sunga singa si tawriga che yumdai kauthoga halaga thanamba bom pokhayam bana jingbagi amna crime leibase masi ningsinge matamdu da su moirang leipak sida kanagumba ma phawkalagadi akhoi manipur leibak di lei se khitang wangkhatna salakpada hekta chayam baira kan thatpi tawbase khambathoi biak ta je dum tawre do khambase kaino tawe ma se samu khongyet pada mana chma hai kaino sina anga halsi yam phajaba magi leying sida yauri ba sarasati pura phamba ne ba mai je aduna kaino de khambasi kare haina anga halna tharamge bu akhoi samu khongye pasida upna tare upna ching longna tare longna ching ingang paktang na kiba imu pamphena kiba ka hai ba mi ni ko hai che adu samu juda kaino chedai loina chedai chi loina ba akhoi chapu akai ba mathak sida samu sina makhong sida pullaga khamba se sing ba se pura reality da lei bane ba ai changa kanda adu ai yamne madu matang do punamakna pena sakpada bu oiro aduga saisakpa singna bu sakpo oiro ahanjingna pai dana pena taruni kain chatlise as samu khonget pa tawrani haradi mi je pamonga leponte ba yamna nungsiba kappa emotion wangba adugumbane aduda nungai ba leiri ne akhoi se main tawdana akhoi gi yamna artistic oiba smain tawrakanda penasa akanda wari liba sigumbase so akhoi gi Library of Manipur gi collection da thamning ahanda manna maina libirambagi format se madu thamba ngamagadi akhoi se yam laibak phagani en khal aduna thangamangon jauna khongjong prabaga sakpada thobiga gachidi thobi thokta thoboiningi imaginative thobi si asugi mati khajare ko khambaga che ado nongban ga sina yamna kai haini masakat yam phajaba nongban se ado paisa paibagi yamna high handed ka oiba mi ki daba kana adumba matangni khambathobi sidi adum kaino khudingi chak khudingi adum lehoraga daba adumba mahakaibe gi masan machi bawda su mahakaibe amta puthokpa ngamdri jana
ꯑꯗꯨꯅ ꯃꯌꯥꯝꯅ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯕꯒꯤ ꯈꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯕꯨꯛ ꯑꯗꯒꯤ ꯑꯦꯅꯤ ꯕꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯄꯥꯔꯒꯁꯨ ꯕꯨꯛ ꯑꯣꯏꯅ ꯂꯩꯕꯤꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯦ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟ ꯑꯥꯐꯇꯔ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤꯗꯤ ꯍꯧꯖꯤꯛ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯅꯣꯟ ꯃꯅꯤꯄꯨꯔꯤ ꯐ꯭ꯔꯦꯟ ꯑꯗꯒꯤ ꯃꯣꯏ ꯂꯤꯇꯔꯦꯆꯔꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯣꯟ ꯃꯅꯤꯄꯨꯔꯤꯗ ꯒꯤꯐꯠ ꯇꯧꯕꯒꯤꯅ ꯑꯃꯨꯛ ꯏꯪꯂꯤꯁꯀꯤꯗꯨ ꯄꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯏꯃꯥꯅ ꯑꯦꯅꯤ ꯂꯥꯁ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯩꯍꯥꯛ ꯃꯊꯪ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥꯕ ꯑꯗꯩ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯦꯡꯖꯥꯏꯇꯤ ꯀꯔꯤꯒꯤꯁꯦ ꯑꯩꯗꯤ ꯂꯤꯇꯔꯦꯆꯔ ꯃꯅꯨꯡꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯐꯕꯗꯧꯅ ꯇꯧꯋꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯇꯥꯕꯗꯨꯗꯪ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯗꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯔꯒꯗꯤ ꯐꯪꯉꯒꯗꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯕꯦꯡꯒꯣꯂꯤꯗ ꯂꯩꯕꯈꯩ ꯑꯗꯨꯝ ꯄꯥꯊꯣꯛꯄꯤꯕ ꯑꯗꯨꯒ ꯄꯥꯔꯒ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯂꯩꯍꯟꯕꯗꯣ ꯑꯗꯨ ꯉꯝꯃꯒꯗꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯒꯜꯂꯤ ꯑꯩꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛꯀꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯑꯩ ꯍꯥꯏꯖꯒꯦ ꯀꯄꯥꯜ ꯀꯨꯟꯗꯂꯥꯁꯦ ꯃꯇꯝꯗꯨ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯌꯦꯛꯄꯝ ꯁꯥꯝꯁꯨꯟꯗꯣꯔꯅ ꯌꯥꯝꯅ ꯍꯟꯗꯣꯛꯑꯦ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏ ꯁꯪꯁꯀ꯭ꯔꯤꯠꯀꯨꯝꯕ ꯇꯝꯃꯛꯄ ꯕꯦꯡꯒꯣꯂꯤꯒꯨꯝꯕ ꯇꯝꯃꯛꯄꯁꯤꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯂꯤꯇꯔꯦꯆꯔꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯁꯤꯃꯛꯅꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗ ꯀꯄꯥꯜ ꯀꯨꯟꯗꯂꯥꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯅꯤꯡꯉꯒ ꯏꯃꯥꯟꯅꯕꯗꯩ ꯋꯥꯏꯔꯒ ꯄꯣꯔꯛꯑꯦꯕ ꯑꯗꯣ ꯑꯍꯤꯡ ꯑꯃꯗ ꯂꯣꯏꯗꯣꯏꯅꯤꯀꯣ ꯑꯁ ꯊꯥꯈ꯭ꯔꯕ ꯂꯥꯏꯔꯤꯛꯅꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡꯒ ꯑꯣꯏꯔꯝꯒꯅꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯀꯥꯟꯁꯤꯗ ꯌꯥꯝ ꯀꯤꯕ ꯀꯄꯥꯂꯤꯛꯁꯦ ꯗꯦꯕꯤ ꯅꯤꯡꯕ ꯀꯩꯅꯣꯅꯦ ꯑꯗꯨ ꯃꯥꯏ ꯃꯉꯛꯁꯤꯗ ꯀꯄꯥꯜ ꯀꯨꯟꯗꯂꯥꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯀꯄꯥꯂꯤꯛꯅ ꯌꯣꯛꯑꯦꯅ ꯀꯄꯥꯜ ꯀꯨꯟꯗꯂꯥ ꯀꯧꯔꯤꯅꯤ ꯑꯗꯣ ꯃꯥꯁꯦ ꯏꯟꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯕꯇꯤ ꯃꯊꯣꯛ ꯀꯥꯔꯛꯄꯒ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯗ ꯃꯥꯅ ꯃꯪꯁꯦ ꯀꯛꯑ ꯍꯥꯠꯇꯣꯏꯅꯤ ꯃꯥꯁꯦ ꯖꯪꯒꯜꯗ ꯃꯃꯥꯅ ꯁꯤꯡꯆꯟ ꯆꯠꯄꯗ ꯃꯥꯡꯍꯧꯔꯒ ꯀꯄꯥꯂꯤꯛꯁꯤꯅ ꯌꯣꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯦꯕ ꯑꯗ ꯅꯕꯀꯨꯃꯥꯔ ꯀꯧꯕ ꯑꯃꯅ ꯍꯦꯔꯣꯁꯦ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯃꯥꯅ ꯍꯤꯁꯦ ꯍꯤꯔꯥꯛꯅꯔꯒ ꯃꯤ ꯂꯣꯏ ꯁꯤꯍꯧꯔꯀꯥꯟꯗ ꯃꯥ ꯃꯊꯟꯇ ꯍꯤꯡꯗꯣꯏꯕ ꯑꯗꯨꯅ ꯀꯥꯂꯤꯗꯥꯁꯅꯒ ꯊꯥꯔꯤꯕ ꯀꯩꯅꯣꯁꯤ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯀꯜꯄꯅꯥ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛ ꯋꯥꯡꯈ꯭ꯔꯕ ꯑꯗꯨ ꯑꯩꯅ ꯀꯤꯔꯛꯇꯅꯀꯣ ꯗꯦꯕꯤ ꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯀꯩꯅꯣ ꯀꯄꯥꯜ ꯀꯨꯟꯗꯂꯥꯁꯤꯅ ꯅꯕꯀꯨꯃꯥꯔꯁꯦ ꯑꯃꯨꯛ ꯀꯜꯂꯛꯄꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯥꯏ ꯔꯣꯃꯥꯟꯇꯤꯛꯇꯨꯁꯨ ꯌꯥꯝ ꯋꯥꯡꯕ ꯊꯥꯛꯀꯤ ꯔꯣꯃꯥꯟꯇꯤꯛꯅꯤ ꯑꯗꯨ ꯂꯩꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯆꯪꯉꯨꯔꯀꯥꯟꯗꯗꯤ ꯑꯩꯒꯤ ꯐꯃꯨꯡ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯀꯗꯥꯏꯗ ꯂꯩꯔꯤꯒꯥꯏꯁꯦ ꯀꯥꯎꯕ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯕ ꯑꯗꯨꯅ ꯋꯥꯈꯜꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯥꯎꯠꯕꯨꯛ ꯑꯃ ꯑꯗꯨꯝ ꯄꯥꯕ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯄꯥꯝꯕ ꯑꯃ ꯄꯥꯕ ꯑꯗꯒꯤ ꯄꯥꯕꯗꯨ ꯑꯃꯨꯛ ꯇꯜꯂꯒꯁꯨ ꯄꯥꯈꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯗꯨꯝ ꯇꯥꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯃꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯊꯤꯅꯒ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯤꯅ ꯂꯥꯛꯆꯕ ꯈꯣꯠꯆꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯄꯨꯝꯅꯃꯛ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩ ꯂꯤꯇꯔꯦꯆꯔꯁꯤꯗ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯑꯕꯁꯦ ꯍꯦꯟꯅ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯋꯤꯀꯦꯟꯗ ꯚꯣꯠ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯐꯖꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯑꯗꯣꯝꯅ ꯃꯇꯤꯛ ꯆꯥꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯤꯗ ꯚꯣꯠ ꯊꯥꯗꯕꯤꯕ ꯍꯥꯏꯕꯗꯨꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯅ ꯌꯦꯡꯉꯝꯕꯅꯦ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯄꯦꯝꯃ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯑꯦ ꯃꯩꯇꯩꯔꯣꯟꯗ ꯊꯥꯒꯠꯆꯔꯤ 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 ꯈꯨꯔꯨꯝꯖꯔꯤ 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 ꯑꯗꯒꯤ ꯀꯩꯅꯣ ꯃꯣꯗꯤꯖꯤ ꯂꯥꯛꯑꯦ ꯃꯥꯁꯨ ꯃꯅꯤꯄꯨꯔꯤ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯣꯛꯂꯛꯏ ꯑꯗꯒꯤ ꯀꯅꯥꯅꯣꯝꯃꯅ ꯚꯤꯗꯤꯑꯣꯗ ꯃꯥꯒꯤ ꯈꯨꯕꯥꯛ ꯌꯦꯛꯄ ꯃꯔꯀꯥꯗ ꯊꯥꯗꯧ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯒ ꯃꯥꯁꯤꯗꯤ ꯊꯝꯕꯥꯜ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯒꯤ ꯀꯅꯥꯅꯣꯝꯅ ꯃꯅꯤꯡꯗꯨꯗ ꯑꯃꯨꯛ ꯁꯣꯏꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯈꯨꯕꯥꯛ ꯅꯠꯇꯦꯀꯣ ꯊꯝꯕꯥꯜꯅꯦ ꯊꯝꯕꯥꯜ 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 ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒꯨꯝꯕꯗꯨ ꯑꯩꯅ ꯋꯤꯀꯦꯟ ꯂꯥꯛꯄꯁꯤꯗ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯚꯣꯠꯀꯤ
adagi kadai mana toti sembire na toti gi huzik board maya ni na ko toti jara tabagi kano video utpira adom na kari adom gi lekai da kari upi habitusu adom kanthabiyu haidi board maya dana adom koilas thaba magi su kananom na photo thagalai mathak board hayeng hangchit oiramni na koilas thare na aduna aina buti lapna phamaga adum khara nokningba ma yawbagi nokjabani yamna karemna jabana chate sum share tawjabani adom na kari khanbi vote ki matangda aduga wakhan phasana khanbi rakanda amana ama tawragasu vote tudi akoi leibaki adagi miyoibagi thabak tawrakadaba sengna tawbirakadaba thabak tawbada paisa lauroidaba aidi khara sengna tawba haitareko adugumba miyoida thagatpiragati yamna nungaigani na khanjai ado imana budi last ki wa haigre vote ki matangda imana kari ani haibiningba leibiri akoi yengbiri da yengbiri ko ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯈꯨꯝꯃꯛꯄꯒ ꯃꯥꯟꯅꯒꯗꯧꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗꯤ ꯀꯔꯞꯁꯟ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯍꯥꯏꯁꯦ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩ ꯄꯣꯛꯄꯗꯩ ꯇꯥꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯇꯒꯤ ꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯤꯕ ꯃꯔꯥꯏꯕꯛ ꯐꯕꯤꯁꯤꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯄꯩꯁꯥꯁꯦ ꯊꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ adagidi thinbadagidi give and take and chabaga lawbaga onthokibani aduna ngasimak aidi politician singsina senjak thumja tawi haise ai public sina kaimta chaning draba longning draba bota paisa longning draba adagi vote thadaraba ai achumba mi se thadage koina thadaraba adoragadi achumba chi porakani natragadi government daga pudai da taishan bachisu aidi pamjade maramdi government पाइरिबा एजुकेशन पाइरिबा कजौरिबा मयामसे अखोइगी परीक्षा हाइदोक्ट्रिङैदा रिजल्ट खंबा अदगी फर्स्ट सेकेंड कनानोबा खंबा तौरिबा पुनमकसे कनो बोर्ड पु पाइबिरिबा मी ngakतना ओ एडी क्वेश्चन सेसिदा लैरे लिगोइरगेन हाइबा नतेबा अदुना कोइ पब्लिक किते सु यामना कनो लै मराल लै अरो गवर्नमेंटगा प्रजागसे अनिमक सेंगबम चंगी अमखक सेंगगा यारोय aduna masu public na paisa pa maamnina paisa chadaba yadedana mayamdo chak chanage bu hairo degi adu charo adu tawro di magi paisa do adagi pirakpa yai piraktaba yai aduna sengre aidi sida comment pijaningde aidi vochu kanamtana khomakpa do ai kano ai pamjade aina pamba mido o madi lebak semina kaina munna yenga kanda madi kharafa aigi personnel na taba lebaki oina khanba mido dudai thada jagani mayam thada oina haibase hoi na di pakhunda kuma makhaktani dana namdo dudi admaina dum tawjara adu aina tabru ka ki basu yawi ka da basu yawi aduna aidi manipur da lairiba moliba mayam sengne haibase dinga se heng ka di oi giroi manipur da sunate prithvi india punna mak yeng bata corruption ne charu manipur na di khara di hen maneng khadai aduna matang asida khoina vote thadabagi lakpasida motlagasu tapna sengtokna bahai tare ko public na su hoi chumi pisa pisanda na tawbane doisu public na thabak tawba gi khalakpagi pisa pisanbado adudaiduda hujiki policy maker magi power lairiba miduna pisa piraktragasu magi talent lairagadi maduda khanbirakpado adu ngamba mineba khoina pamise adu yaudabsu nate yamna percent yamna low oina ko is daga khangiba kajauba punamak tubudi senda thumja adu haudi changhidri male mcs hoi kari hoi ka di singju bora ga yomdana yam tawnagre aduna machi matang de area han ga su ojaramnina kaya ngangja ningdre aduga chengdopadi yang wa gini akhoi sapon leite manipur da sunaba matang asida akhoi ngasigi program asi lusinjarage mathangi saturday da soidana amuk unaminasi khurumjari pura mapo muka sohana khurumjari